ꯚꯥꯏ ꯅꯪꯅ ꯌꯥꯎꯁꯪꯁꯨ ꯂꯣꯏꯈ꯭ꯔꯦ ꯇꯧꯔꯤꯁꯦ ꯅꯨꯄꯤꯁꯨ ꯑꯝꯇ ꯀꯣꯏꯍꯧꯗꯦ ꯅꯪꯕꯨ ꯅꯨꯄꯤ ꯊꯤ ꯈꯪꯗ ꯇꯣꯛ ꯇꯥꯔꯦꯅꯦ ꯅꯪꯅ ꯌꯥꯁꯨ ꯌꯥꯔꯣꯏꯗꯕ ꯅꯨꯄꯤꯗꯨꯗ ꯅꯪꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯤꯁꯦ ꯀꯔꯤꯒꯤꯅꯣꯕ ꯑꯩꯅ ꯐꯅ ꯍꯥꯏ ꯌꯦꯡꯉꯦꯗꯅ ꯏꯁꯧꯗꯤ ꯄꯨꯔꯥ ꯑꯗꯨ ꯅꯨꯄꯤꯗꯨ ꯄꯨꯔꯥ ꯁꯧꯔꯥꯕꯤꯅꯤ ꯕꯦꯔꯥꯅꯦꯕ ꯄꯨꯔꯥ ꯅꯪꯅ ꯑꯗꯨ ꯅꯨꯄꯤꯗꯨꯗ ꯈꯣꯏꯗꯥꯔꯨꯏꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣꯕ ꯚꯥꯏ ꯇꯣꯝꯕ ꯑꯁ ꯑꯩꯁꯨ ꯈꯪꯗꯦꯗ ꯑꯩꯅ ꯃꯥ ꯍꯦꯛ ꯎꯔꯨꯕꯗꯒꯤ ꯑꯩꯅ ꯄꯨꯡꯉꯥꯎ ꯉꯥꯎꯈꯤꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯑꯗꯨꯕꯨ ꯑꯩ ꯃꯥ ꯅꯠꯇꯕ ꯅꯨꯄꯤꯗꯤ ꯚꯥꯏ ꯀꯅꯥꯝꯇ ꯌꯦꯡꯅꯤꯡꯗ꯭ꯔꯦꯗ ꯚꯥꯏ ꯐꯔꯦꯅꯦ ꯑꯗꯨꯗꯤ ꯑꯗꯨ ꯅꯨꯄꯤꯗꯨ ꯑꯗꯨꯝ ꯀꯣꯏꯔꯣꯅꯦ ꯅꯪ ꯑꯗꯣ ꯅꯪꯅ ꯅꯨꯄꯥ ꯑꯁꯥꯝ ꯊꯣꯛꯇ꯭ꯔꯤꯁꯦ ꯀꯔꯤꯒꯤꯅꯣꯕ ꯅꯪꯅ ꯃꯃꯥꯡꯗ ꯆꯣꯡꯁꯤꯜꯂꯒ ꯅꯪꯅ ꯃꯥꯕꯨ ꯄꯥꯝꯃꯤ ꯅꯨꯡꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯄ ꯉꯝꯗ꯭ꯔꯤꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣꯕ ꯑꯩꯈꯣꯏꯗ ꯁꯨꯝ ꯐꯣꯡꯗꯣꯛꯍꯟꯕꯗꯨꯅꯗꯤ ꯀꯥꯟꯅꯔꯣꯏꯅꯦ ꯅꯨꯄꯤ ꯍꯥꯏꯕꯁꯤꯗꯤ ꯅꯪ ꯅꯁꯥꯃꯛꯅ ꯍꯥꯏꯒꯗꯕꯅꯤꯅꯦ ꯍꯥꯏꯕꯗꯤ ꯅꯨꯄꯤꯁꯦ ꯍꯦꯛꯇ ꯌꯥꯅꯤꯡꯉꯕꯁꯨ ꯌꯥꯅꯤꯡꯉꯦꯅ ꯀꯃꯥꯏꯅ ꯍꯥꯏꯔꯛꯇꯣꯏꯅꯣ ꯃꯣꯏꯁꯨ ꯏꯀꯥꯏ ꯊꯤꯔꯤꯕꯅꯦ ꯃꯣꯏꯁꯨ ꯏꯖꯠ ꯑꯝꯗ ꯅꯨꯄꯥꯅ ꯍꯥꯏꯔꯛꯑꯒ ꯌꯥꯏ ꯈꯣꯠꯂꯤꯒꯗꯣ ꯃꯣꯏꯁꯨ ꯍꯥꯏꯍꯟꯅꯤꯡꯉꯤꯃꯤꯅꯦ ꯚꯥꯏ ꯑꯗꯨꯅ ꯚꯥꯏ ꯅꯪꯅ ꯑꯝꯇꯪꯗꯤ ꯍꯥꯏ ꯌꯦꯡꯉꯨ ꯀꯩꯗꯧꯔꯒꯦ ꯐꯔꯁꯦ ꯚꯥꯏ ꯑꯗꯣ ꯍꯌꯦꯡ ꯀꯣꯂꯦꯖꯇ ꯑꯩ ꯍꯥꯏꯗꯨꯅ ꯌꯦꯡꯉꯒꯦ ꯚꯥꯏ ꯑꯗꯣ ꯑꯍꯥꯟꯕꯩꯗꯤ ꯅꯪꯅ ꯑꯝꯇꯪꯗꯤ ꯃꯣꯏ ꯂꯥꯛꯄ ꯃꯇꯝꯗ ꯅꯪꯅ ꯈꯥꯝꯃꯨꯀꯣ ꯑꯗꯨꯒ ꯃꯈꯥ ꯇꯥꯕꯗꯤ ꯑꯩ ꯑꯗꯨꯝ ꯇꯧꯔꯛꯑꯒꯦꯕ ꯚꯥꯏ ꯍꯣꯏꯅꯦ ꯍꯣꯏꯅꯦ ꯑꯗꯨꯕꯨꯗꯤ ꯑꯩ ꯈꯪꯅ ꯑꯗꯨꯝ ꯇꯧꯔꯛꯑꯒꯦ ꯇꯧꯔꯒꯦ ꯚꯥꯏ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯅꯍꯥꯟꯈꯩ ꯅꯨꯄꯥ ꯊꯣꯛꯄꯗꯨꯅꯤ ꯑꯩꯅ ꯄꯥꯝꯃꯤꯁꯦ ꯅꯪꯅ ꯅꯨꯄꯥ ꯊꯣꯛꯇꯉꯩ ꯅꯪꯅ ꯁꯨꯡꯖꯜꯂꯒ ꯑꯗꯨꯝ ꯂꯩꯔꯦ ꯅꯨꯄꯤꯒꯤ ꯇꯥꯏꯞꯇ ꯅꯨꯄꯤ ꯀꯣꯏꯒꯦ ꯍꯥꯏꯕꯗꯤ ꯅꯁꯥꯅ ꯅꯊꯧꯅꯥ ꯂꯩꯌꯨꯅꯦ ꯚꯥꯏ ꯐꯔꯁꯦ ꯚꯥꯏ ꯑꯗꯣ ꯄꯨꯡꯁꯨ ꯑꯥ ꯌꯧꯈ꯭ꯔꯦ ꯏꯕꯥꯅꯤꯁꯨ ꯆꯠꯅꯕ ꯇꯧꯔꯁꯤ ꯑꯩꯅ ꯁꯤꯗ ꯊꯝꯃꯝꯕ ꯄꯔꯐ꯭ꯌꯨꯝꯗꯨꯕꯨ ꯀꯗꯥꯏ ꯆꯠꯈ꯭ꯔꯖꯥꯠꯅꯣ ꯇꯧꯔꯤꯁꯤꯕꯣ ꯑꯩꯈꯣꯏ ꯃꯥꯁꯤꯅ ꯏꯃꯨꯡ ꯂꯣꯏꯁꯤꯜꯂꯤꯅꯦꯅ ꯋꯥꯐꯝ ꯃꯔꯥꯡ ꯈꯪꯉꯣꯏꯕ ꯄꯠꯂꯣꯏꯗ ꯂꯣꯏꯁꯟꯒꯅꯤ ꯇꯧꯏꯕ ꯑꯐꯕ ꯄꯣꯠꯅꯤ ꯐꯠꯇꯕ ꯄꯣꯠꯅꯤ ꯈꯪꯗꯦ ꯃꯥꯅ ꯄꯠꯂꯣꯏꯗ ꯂꯣꯏꯁꯟꯒꯅꯤ ꯃꯥ ꯇꯧꯔꯤꯕ ꯑꯣ ꯏꯃꯧ ꯇꯥꯕ꯭ꯔꯣ ꯏꯃꯧ ꯀꯔꯤꯅꯣꯅꯦ ꯏꯕꯨꯡꯉꯣ ꯅꯪꯅ ꯑꯗꯨ ꯌꯥꯝꯅ ꯂꯥꯛꯇꯅ ꯀꯧꯔꯤꯗꯨꯕꯣ ꯌꯨꯝꯁꯤꯗ ꯂꯩꯔꯤꯁꯤ ꯑꯩꯈꯣꯏ ꯑꯅꯤ ꯈꯛꯇꯅꯤꯅꯦ ꯑꯩꯗꯤ ꯃꯤ ꯈꯟꯅꯔꯕꯣꯏ ꯅꯤꯡꯉꯨꯔꯦ ꯅꯪꯒꯤ ꯈꯨꯀꯧ ꯂꯥꯀꯧꯗꯨꯗ ꯀꯔꯤ ꯂꯧꯔꯒꯦ ꯅꯪꯅ ꯑꯗꯨ ꯌꯥꯝ ꯀꯟꯅ ꯀꯧꯏꯗꯨꯕꯨ ꯑꯩꯅ ꯁꯤꯗ ꯑꯩꯒꯤ ꯇꯦꯕꯜꯗ ꯄꯔꯐ꯭ꯌꯨꯝ ꯊꯝꯕꯗꯣ ꯏꯃꯥꯅ ꯀꯥꯏ ꯊꯝꯈ꯭ꯔꯒꯦ ꯏꯃꯥꯁꯤꯅ ꯄꯣꯠ ꯆꯩ ꯂꯣꯏꯁꯤꯜꯂꯤꯅꯦꯅ ꯑꯐꯕꯅꯤ ꯐꯠꯇꯕꯅꯤ ꯈꯪꯗꯦ ꯄꯪꯂꯣꯏꯗ ꯂꯣꯏꯁꯟꯒꯅꯤ ꯇꯧꯔꯤꯕ ꯑꯗꯨ ꯀꯥꯏ ꯊꯝꯈ꯭ꯔꯒꯦꯕ ꯑꯣ ꯁꯤꯗ ꯂꯤꯛꯂꯤꯒꯤ ꯀꯧꯇꯥ ꯃꯆꯥ ꯑꯃ ꯂꯩꯔꯝꯕꯗꯨꯔꯣ ꯑꯩꯗꯤ ꯏꯁꯤꯡ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯅ ꯍꯨꯟꯇꯣꯛꯈ꯭ꯔꯦꯅꯦ ꯏꯕꯨꯡꯉꯣ ꯀꯔꯤꯅꯣ ꯏꯃꯥ ꯅꯪꯅ ꯇꯧꯔꯤꯁꯤꯕꯣ ꯑꯐꯕ ꯄꯣꯠꯅꯤ ꯐꯠꯇꯕ ꯄꯣꯠꯅꯤ ꯈꯪꯗꯦ ꯃꯤꯉꯣꯟꯗ ꯍꯪꯕꯣꯏ ꯍꯪꯗꯕꯣꯏ ꯅꯪꯅ ꯄꯠꯂꯧꯗ ꯂꯪꯊꯣꯛꯏꯁꯤꯕꯣ ꯏꯃꯥ ꯅꯪꯕꯨ ꯉꯥꯎꯗ꯭ꯔꯣꯕ ꯇꯧꯔꯤꯗꯨꯕꯣ ꯁꯤꯗ ꯂꯩꯔꯤ ꯄꯣꯠꯁꯦ ꯀꯩꯗꯧꯅꯕꯅꯣ ꯈꯣꯠꯅꯕꯅꯣꯅ ꯍꯪꯕ ꯀꯩꯗꯧꯒꯦ ꯑꯩꯉꯣꯟꯗꯒ ꯏꯆꯥꯗꯤ ꯌꯨꯝꯗꯒ ꯂꯩꯕꯅꯤꯅ ꯀꯃꯥꯏꯅ ꯍꯪꯉꯣꯏꯗꯣꯏꯅꯣ ꯅꯣꯡꯉꯥꯟꯕꯒ ꯅꯃꯥꯟꯅꯕ ꯑꯃꯒ ꯑꯗꯨꯝ ꯆꯠꯈꯤꯅꯤ ꯑꯗꯨꯗꯕꯨ ꯅꯪꯕꯨ ꯌꯨꯝꯁꯤꯗꯕꯨ ꯅꯪ ꯀꯔꯝ ꯀꯥꯟꯗ ꯍꯟꯖꯤꯜꯂꯛꯀꯦꯕ ꯆꯥꯛꯆꯥꯔꯝꯗꯥꯏ ꯈꯛꯇꯅꯤ ꯅꯪꯅ ꯁꯪꯉꯤꯕ ꯏꯃꯥꯅ ꯊꯕꯛ ꯂꯣꯏꯁꯟꯕꯗꯤ ꯌꯥꯍꯧꯔꯛꯄꯒ ꯊꯕꯛ ꯂꯣꯏꯁꯟꯕ ꯑꯗꯨꯝ ꯍꯧꯔꯦ ꯅꯪꯗꯤ ꯌꯥꯍꯧꯔꯛꯄ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ ꯁꯤꯗꯕꯨ ꯀꯔꯤꯅꯣꯕ ꯑꯩꯅ ꯅꯉꯣꯟꯗ ꯍꯪꯉꯨꯗꯣꯏꯁꯦ ꯌꯥꯔꯤ ꯏꯃꯥ ꯅꯪꯒ ꯑꯩꯒ ꯉꯥꯡꯅ ꯉꯝꯄꯣꯠꯇꯦ ꯅꯪꯁꯨ ꯏꯔꯨꯖꯗꯧꯕ ꯂꯨꯖꯔꯨꯆꯣ ꯑꯩꯁꯨ ꯀꯣꯂꯦꯖ ꯊꯦꯡꯈ꯭ꯔꯅꯤ ꯑꯩꯁꯨ ꯆꯠꯅꯕ ꯇꯧꯔꯒꯦ ꯏꯃꯥ ꯅꯪ ꯃꯇꯨꯡꯗꯗꯤ ꯈꯔ ꯍꯪꯉꯒ ꯇꯧꯀꯣ ꯊꯕꯛ ꯇꯧꯕꯗ ꯏꯃꯥꯁꯦ ꯌꯥꯝ ꯆꯦꯛꯁꯟꯗꯦꯕ ꯚꯥꯏ ꯅꯪꯒꯤ ꯍꯣꯏ ꯍꯥꯏꯅꯤ ꯍꯥꯏꯅꯤ ꯍꯥꯏꯔꯒ ꯅꯨꯄꯤꯗꯨ ꯍꯦꯛ ꯂꯥꯛꯄ ꯎꯕꯒ ꯅꯪꯒꯤ ꯆꯞ ꯂꯦꯞꯄ ꯂꯩꯈꯤꯕꯗꯣ ꯑꯗꯨ ꯇꯧꯒꯅꯨꯀꯣ ꯚꯥꯏ ꯉꯁꯤꯒ ꯚꯥꯏ ꯅꯪ ꯍꯦꯛ ꯐꯣꯡꯗꯣꯛꯄ ꯉꯝꯍꯧꯗ꯭ꯔꯕ ꯃꯇꯨꯡ ꯃꯅꯥꯎ ꯆꯥꯟꯁ ꯂꯩꯇ꯭ꯔꯦꯀꯣ ꯚꯥꯏ ꯚꯥꯏ ꯑꯗꯨꯏ ꯋꯥ ꯅꯠꯇꯦ ꯀꯩꯗꯧꯔꯒꯦ ꯑꯩꯁꯨ ꯅꯨꯄꯥ ꯃꯆꯥꯅꯤ ꯀꯩꯗꯧꯔꯒꯦ ꯚꯥꯏ ꯅꯨꯄꯤ ꯃꯆꯥ ꯑꯃꯗꯨꯗ ꯅꯨꯡꯁꯤ ꯄꯥꯝꯃꯤꯗꯣ ꯀꯃꯥꯏꯅ ꯐꯣꯡꯗꯣꯛꯀꯅꯤ ꯍꯥꯏꯕꯗꯣ ꯍꯥꯏꯕ ꯍꯩꯇꯕꯩꯅꯦ ꯚꯥꯏ ꯑꯗꯣ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣꯕ ꯚꯥꯏꯅ ꯈꯔ ꯇꯥꯛꯄꯤꯌꯨ ꯀꯩꯗꯧꯔꯒꯦ ꯍꯦꯔꯥ ꯚꯥꯏ ꯅꯪꯁꯨ ꯄꯥꯈꯪ ꯃꯆꯥ ꯅꯠꯇꯕꯒꯨꯝꯅ ꯍꯣꯔꯦꯟ ꯔꯣꯁꯅꯤ ꯍꯦꯛ ꯎꯕꯒ ꯔꯣꯁꯅꯤꯒꯤ ꯃꯅꯥꯛꯇ ꯍꯦꯛ ꯆꯪꯁꯤꯟꯕꯒ ꯚꯥꯏ ꯅꯪꯅ ꯍꯥꯏꯗꯣꯏ ꯁꯨꯃꯥꯏꯅ ꯍꯥꯏꯌꯣꯀꯣ ꯔꯣꯁꯅꯤ ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯅꯪꯕꯨ ꯎꯔꯨꯕ ꯃꯤꯀꯨꯞꯇꯒꯤ ꯑꯩ ꯅꯪꯉꯣꯟꯗ ꯄꯨꯡꯉꯥꯎ ꯉꯥꯎꯈ꯭ꯔꯦ ꯅꯪ ꯅꯠꯇꯕ ꯅꯨꯄꯤ ꯑꯇꯣꯞꯄ ꯀꯅꯥꯝꯇꯁꯨ ꯌꯦꯡꯅꯤꯡꯗ꯭ꯔꯦ ꯑꯗꯣ ꯔꯣꯁꯅꯤ ꯏꯕꯥꯅꯤ ꯅꯨꯡꯁꯤꯅꯔꯁꯦ ꯑꯥꯏ ꯂꯚ ꯌꯨ ꯔꯣꯁꯅꯤ ꯁꯨꯃꯥꯏꯅ ꯀꯣꯛ ꯍꯥꯏꯖꯜꯂꯣ ꯀꯩꯗꯧꯔꯒꯦ ꯚꯥꯏ ꯁꯤꯗꯕꯨ ꯃꯥꯅ ꯌꯥꯔꯛꯇ꯭ꯔꯗꯤ ꯀꯩꯅꯣꯅꯦ ꯚꯥꯏ ꯑꯗꯣ ꯚꯥꯏ ꯅꯪꯁꯦ ꯑꯁꯨꯌꯥꯝ ꯍꯩꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣꯕ ꯚꯥꯏ ꯁꯤꯗꯤ ꯄꯥꯈꯪ ꯑꯣꯏꯕꯒꯤ ꯍꯧꯅꯁꯥꯅꯤ ꯀꯩꯅꯣꯅꯦ ꯃꯁꯤ ꯍꯥꯏꯕ ꯉꯝꯃꯤꯁꯤꯅꯅꯦ ꯚꯥꯏ ꯑꯩꯅ ꯅꯨꯄꯤ ꯁꯤꯟ ꯀꯣꯏꯔꯤꯕꯁꯦ ꯑꯃꯃꯨꯛ ꯀꯣꯏꯒꯅꯤ ꯑꯃꯃꯨꯛ ꯇꯣꯛꯅꯒꯅꯤ ꯑꯃꯃꯨꯛ ꯀꯣꯏꯒꯅꯤ ꯑꯃꯃꯨꯛ ꯇꯣꯛꯅꯒꯅꯤ ꯁꯤꯕꯨ ꯇꯧꯕ ꯉꯝꯃꯤꯕꯁꯦ ꯚꯥꯏ ꯃꯁꯤꯒꯤ ꯄꯋꯥꯔꯁꯤꯅꯅꯤꯅꯦ ꯚꯥꯏ ꯑꯋꯣꯏꯅꯦ ꯚꯥꯏ ꯅꯪꯁꯦ ꯅꯨꯄꯤꯗꯤ ꯐꯅꯌꯥꯝ ꯀꯣꯏꯍꯦ ꯅꯪꯁꯨ ꯌꯥꯔꯤꯈꯩ ꯀꯣꯏꯌꯦꯕ ꯅꯪꯁꯦ ꯑꯗꯣ ꯚꯥꯏ ꯅꯪ ꯈꯜꯂ ꯈꯜꯂ ꯀꯣꯏꯖꯣꯝꯃꯦ ꯑꯗꯣ ꯅꯪ ꯇꯧꯔꯛꯀꯅꯤꯀꯣ ꯚꯥꯏ ꯅꯪ ꯅꯠꯇ꯭ꯔꯒꯅ ꯂꯧꯔꯤꯗ ꯁꯜꯂ ꯇꯥꯑꯅꯤꯀꯣ ꯚꯥꯏ ꯅꯪ ꯍꯦꯔ ꯚꯥꯏ ꯅꯪꯁꯨ ꯑꯉꯛꯄ ꯋꯥꯗꯤ ꯌꯥꯝ ꯉꯥꯡꯉꯤꯍꯦ ꯅꯪꯁꯨ ꯅꯨꯄꯥ ꯅꯠꯇꯕꯒꯨꯝꯅ ꯚꯥꯏ ꯅꯪꯁꯨ ꯈꯪꯗꯣꯏꯅꯤ ꯌꯦꯡꯉꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯅꯨꯄꯤꯁꯤꯡꯁꯦ ꯅꯨꯄꯤ ꯑꯃꯅ ꯅꯨꯄꯥ 10ꯗꯩ ꯇꯥꯗꯅ ꯑꯗꯨꯝ ꯀꯣꯏꯕꯅꯦꯕ ꯚꯥꯏ ꯁꯤꯗꯕꯨ ꯅꯨꯄꯥ ꯑꯩꯈꯣꯏꯅ ꯅꯨꯄꯤ ꯆꯥꯝꯃꯒꯤ ꯃꯊꯛꯇ ꯀꯣꯏꯗꯗꯤ ꯀꯔꯤ ꯀꯥꯟꯅꯔꯤꯒꯦꯕ ꯅꯨꯄꯤ ꯃꯈꯣꯏꯅꯕꯨ ꯅꯨꯄꯥ 10 ꯀꯣꯏꯈꯠꯂꯛꯑꯁꯤꯅꯗꯤ ꯅꯨꯄꯥ ꯑꯩꯈꯣꯏꯗꯤ ꯀꯩꯗꯧꯔꯨꯅꯤ ꯚꯥꯏ ꯅꯪ ꯅꯨꯄꯥ ꯌꯥꯝ ꯃꯟꯖꯗꯦꯀꯣ ꯅꯪ ꯍꯣꯏꯗ ꯍꯣꯏꯗ ꯚꯥꯏ ꯚꯥꯏ ꯍꯣꯏꯗꯧꯅꯗꯤ ꯑꯩꯈꯣꯏ ꯃꯥꯏꯁꯦ ꯊꯥꯔꯨꯗꯕ ꯍꯥꯏꯇꯥꯔꯦ ꯚꯥꯏ ꯍꯣꯏꯗꯤ ꯁꯎꯟ ꯇꯣꯠꯄꯅꯤꯅ ꯑꯗꯨꯝ ꯍꯥꯏꯕ ꯉꯝꯅꯤ ꯚꯥꯏ ꯅꯨꯄꯤꯁꯦ ꯄꯪꯍꯥꯏꯗ ꯚꯥꯏ ꯅꯪꯒꯤ ꯋꯥꯍꯩꯗꯨꯗꯤ ꯍꯦꯟꯃꯟꯗ꯭ꯔꯣ ꯆꯠꯃꯤꯟꯅꯔꯒ ꯏꯕꯥꯅꯤ ꯅꯝꯅꯔꯛꯀꯅꯤꯀꯣ ꯚꯥꯏ ꯚꯥꯏ ꯉꯁꯤꯗꯤ ꯔꯣꯁꯅꯤ ꯍꯣꯏꯁꯦ ꯀꯣꯂꯦꯖꯀ ꯂꯥꯛꯇ꯭ꯔꯕꯖꯥꯔꯣ ꯉꯁꯤꯒꯤ ꯎꯗꯦꯅꯦ ꯚꯥꯏ ꯀꯩꯅꯣ ꯉꯁꯤꯗꯤ ꯉꯥꯏꯉꯝꯗ꯭ꯔꯕ ꯃꯥꯜꯂꯦꯗ
Horen kok haradami kaitorage bai nangamdaba tawnu lakani pungsi yang wali bai ngasi ibani na khanga lakpujina nang moi laroiduba ningiraba nana ngasi nungsi pami phongtokani haibuda nang ngangamdiraba nangije adura natida bai sumudabusida haibani da bai tutu adala aina habda kauni amu haiba ngamuroi ko amu chong hairajo aishibu haiba ngamgidrane bai to madasu haiba ngamne na haidu gunju taw amu haiba ngamdara karapka tadani to ise ketroge nana mu mu solido ko hairajo ketroge haiba ngamne da nangbo aduga ketroge ba mu bai ithan changbatale akhoi jangmi nusi ketroge ai thanda haibudo phajade bai mamana fi yobuni na akhoi ni pun changmi nusi ketroge bai hoi phare do changmi nusi do haibudi nang haibu ko hoi bai do nang namta khama moise hoi bai do ibani na nabdo kauni ko amuk chan to na haibuni bai na amu thadoi nang to ngai khoba wam tai ge ba Tomba kai haigai no ita thajadana nanaga khoida kauri sibo kai hainingba leige ba nangbo akhoi marum nongina wam ta haige nongin sibu aingonda nungsi gaina phongtok tujaro aina phongtok pangamdana leing sida managa hana phongtok tujaraba kidori king chabi nangna mumung chola leidubo kidori geba kishito di king chabi suma khalam banida Tumba kari wano nina thadoi da haina haido saja hairo tiang krane ba khoi class na ngoroi ba thadoi da ti haidu she Roshni nongwanda ne khoi maru nongina nongwanda wam ta haigi kari wano do saja hairo ke dorake khoi da mumata mangal se noi je khoi da laknari ra ba haidu wa do kari na hairo bai hairo ke no na haine do saja hairo ke dorake mi shaulo deije bai jalan kroda hai moina haira se ngasi di parak tane ba hayeng moina fajana haise ke droge bai Roshni hayeng moina haire gi ngasi di parak ta do mali ma kari wana khundi mana haining se hayo suadi sakta singsiga akhoi de gam sulakna ba sari na sak ngai du gi inde ima khoi maru nong imbu lebi khibro lekhibani mai ka da lekhibani changu mai ka da lerang bani phari ma dudi na sam sing jaru ki ko ngai khune ipung tumba na khoi marup sibu kali no mana tori sibu hanta mar sibu mathanda ka da unga ga mathanda ga momon ga pano to nokchei hajik madugi matam maten hayu ko mana tori batabak se ai kya pamde mana matik chaba mi mo rega khoi bu nungai na thambuduni aina pamle buse ima kalido onarida khoi murti adum bai wakhan kamta khanja na teda mana kalibo khalabu ima bu mana achobu mi moiduna ima bu nungai thamche mai wakhan ni dema ima na wakhan sha tra khangre mai wakhan mai ma kududa piangi wakhan kam changbu janati o adu boidi phaye adu ipung tumba na su kara hayu ko adu magi wakhan waranga khanbe yaro haiduna adu nang su changthu ro mai ka dale hobani bai ai lakchari ye songo khedroge amu haina da nang leisi pu no ne nayungu mani kalu khedroge nang na khoyum da bu na adang koidu kaigino hoida mi masadi pauga jaja yam taida kari pauno nang tari bo ibo khangena da taunu da na tak pau khangi bo nang ado kari wana habni ke doroge khang da tawu ni ke doroge nang namu ko ta ko thangang le du kari gino kai wana ha wa do she imana haibe wani da imana di nang se ka daga na thanda le ga thanda ga momon ko pono tanu hai murumun sole hai ko ado imana len khangkhrabani nangi no to do ayonda swairei ado imana aduma thapak to ya den harakpani aina budi phana dum khumambani ima akhoi murti dum bagaje khanba janati haiduna ado nang adugi wakando kha thadu ko sum admai sum tawraga di imana dum chingna ba helakani bai isu khangida imana gi damakta waje haba ngasi aina nakhoi ga manana laik tambangam libasiju ima gi huma mamanane aisu khalibani aina matik chaba mi moira kanda ima bo mutang di nungai na thamgi haiduna pai adu yang wakalo sing le labanang na kadigino nang na Roshni bo koi ga na khalibase nang na matik chaba mi moi bido imana pam hai bisinang khangbu natro
ꯅꯪ ꯅꯨꯄꯤ ꯑꯉꯥꯡꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛꯑꯣ ꯚꯥꯏ ꯅꯪꯅ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃ ꯑꯣꯏꯕꯗꯣ ꯑꯩꯈꯣꯏꯁꯨ ꯄꯥꯝꯃꯦ ꯚꯥꯏ ꯅꯪꯅ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯈꯤꯕꯗꯣ ꯑꯩꯈꯣꯏꯒꯤꯁꯨ ꯆꯥꯎꯊꯣꯛꯅꯤꯡꯉꯥꯏꯅꯤ ꯑꯩꯒꯤ ꯃꯔꯨꯞ ꯑꯣꯐꯤꯁꯥꯔ ꯑꯃ ꯂꯩ ꯀꯥꯏꯅ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯁꯨ ꯄꯦꯟꯊꯣꯛꯆꯗꯣꯔꯤꯕꯅꯤ ꯚꯥꯏ ꯑꯗꯣ ꯅꯪ ꯔꯣꯁꯅꯤꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛꯑꯣ ꯏꯃꯥꯒꯤ ꯅꯤꯡꯕꯁꯦ ꯑꯃꯨꯛꯇꯪꯗꯤ ꯊꯨꯡꯍꯜꯂꯣ ꯚꯥꯏ ꯚꯥꯏ ꯔꯣꯁꯅꯤꯕꯨ ꯑꯩꯅ ꯍꯧꯖꯤꯛꯃꯛ ꯂꯧꯒꯦ ꯈꯟꯅ ꯅꯨꯡꯁꯤꯈꯤꯕ ꯅꯠꯇꯦ ꯚꯥꯏ ꯑꯩꯅ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃ ꯑꯣꯏꯔꯀꯥꯟꯗ ꯃꯥꯕꯨ ꯂꯧꯁꯤꯟꯒꯦ ꯍꯥꯏꯅ ꯈꯜꯂꯤꯕꯅꯦ ꯚꯥꯏ ꯑꯩꯁꯨ ꯍꯧꯖꯤꯛꯃꯛꯇꯤ ꯑꯩ ꯃꯥ ꯂꯧꯁꯤꯟꯒꯦ ꯍꯥꯏꯅ ꯈꯟꯈꯤꯕ ꯅꯠꯇꯦ ꯚꯥꯏ ꯐꯔꯁꯦ ꯑꯗꯣ ꯅꯪ ꯔꯣꯁꯅꯤꯒꯤ ꯋꯥꯈꯜꯁꯤ ꯊꯥꯗꯣꯛꯑꯣ ꯅꯪ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃ ꯍꯥꯏꯅ ꯑꯣꯏꯅꯕ ꯍꯣꯠꯅꯈꯣ ꯑꯩ ꯉꯁꯤꯗꯤ ꯑꯁꯦꯡꯕ ꯋꯥꯔꯤꯁꯤꯡꯗꯣ ꯂꯣꯏ ꯍꯥꯏꯗꯣꯛꯑꯒꯦ ꯑꯩꯅ ꯅꯉꯣꯟꯗ ꯔꯣꯁꯅꯤꯗ ꯅꯪꯅ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯛꯑꯦ ꯍꯥꯏꯕꯗꯨ ꯅꯣꯡꯃꯇ ꯑꯩꯅ ꯐꯣꯡꯗꯣꯛꯄ ꯂꯩꯈꯤꯗ꯭ꯔꯤ ꯅꯪ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃꯗꯤ ꯑꯣꯏꯍꯟꯒꯦ ꯍꯥꯏꯅ ꯑꯩ ꯈꯜꯂꯤꯕꯅꯤ ꯚꯥꯏ ꯑꯗꯨꯅ ꯑꯩꯅ ꯔꯣꯁꯅꯤꯗ ꯌꯥꯔꯛꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯖꯟꯕꯩ ꯋꯥꯅꯤ ꯅꯪꯅꯁꯨ ꯔꯣꯁꯅꯤꯗ ꯅꯨꯡꯁꯤ ꯍꯥꯏꯅ ꯅꯣꯡꯃꯇꯐꯥꯎ ꯐꯣꯡꯗꯣꯛꯄ ꯉꯝꯃꯣꯏ ꯑꯩ ꯈꯪꯉꯤ ꯃꯔꯝ ꯑꯗꯨꯅꯅꯤ ꯑꯩꯅ ꯅꯉꯣꯟꯗ ꯔꯣꯁꯅꯤꯗ ꯅꯁꯥꯅ ꯍꯥꯏꯔꯀꯥꯟꯗ ꯌꯥꯔꯛꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤꯕꯗꯣ ꯅꯪꯅ ꯉꯝꯃꯣꯏ ꯈꯟꯕꯗꯨꯅ ꯍꯥꯏꯔꯤꯕꯅꯤ ꯑꯩꯅꯗꯤ ꯔꯣꯁꯅꯤꯗ ꯅꯣꯡꯃꯇꯐꯥꯎ ꯐꯣꯡꯗꯣꯛꯇ꯭ꯔꯤ ꯑꯩꯅ ꯅꯉꯣꯟꯗ ꯅꯨꯄꯤ ꯑꯉꯥꯡ ꯀꯣꯏꯗꯦ ꯈꯣꯠꯇꯦ ꯂꯛꯅꯔꯤꯕꯁꯤꯡꯗꯨ ꯅꯪꯕꯨ ꯅꯨꯄꯤ ꯑꯉꯥꯡ ꯀꯣꯏꯍꯟꯅꯤꯡꯕꯒꯤ ꯂꯛꯅꯕꯩ ꯋꯥ ꯅꯠꯇꯦ ꯑꯩꯅ ꯔꯣꯁꯅꯤꯗ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯑꯦ ꯍꯥꯏꯕꯗꯨ ꯃꯥꯟꯅꯕꯒꯤ ꯑꯩꯅ ꯅꯉꯣꯟꯗ ꯅꯨꯄꯤ ꯀꯣꯏꯌꯨ ꯈꯣꯠꯂꯣꯅ ꯁꯨꯝ ꯄꯛꯂꯛꯅꯕꯩ ꯋꯥꯅꯤ ꯅꯪꯒꯤ ꯅꯒꯨꯟ ꯑꯩꯅ ꯆꯞ ꯆꯥꯅ ꯈꯪꯉꯤ ꯚꯥꯏ ꯅꯪ ꯍꯥꯟꯅ ꯃꯇꯤꯛ ꯆꯥꯅ ꯍꯣꯠꯅꯈꯣ ꯔꯣꯁꯅꯤꯒꯤꯗꯤ ꯅꯪ ꯀꯔꯤꯝ ꯋꯥꯒꯅꯨ ꯑꯩ ꯂꯩꯔꯤꯁꯤꯗꯤ ꯚꯥꯏ ꯚꯥꯏ ꯑꯩꯁꯨ ꯈꯪꯉꯤ ꯀꯩꯗꯧꯔꯒꯦ ꯍꯧꯖꯤꯛ ꯑꯩꯒ ꯔꯣꯁꯅꯤꯒ ꯈꯪꯅꯔꯦ ꯍꯥꯏꯗꯨꯅ ꯑꯩꯅ ꯃꯥꯕꯨ ꯌꯨꯝꯁꯤꯗ ꯄꯨꯁꯤꯜꯂ ꯊꯝꯒꯗꯕꯗꯤ ꯅꯠꯇꯦꯗꯅ ꯑꯩꯁꯨ ꯈꯪꯉꯤ ꯑꯩ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃ ꯑꯣꯏꯗ꯭ꯔꯤ ꯍꯥꯏꯕ ꯑꯩꯅ ꯍꯌꯦꯡꯋꯥꯏ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃ ꯑꯣꯏꯗ꯭ꯔꯤꯐꯥꯎ ꯃꯥ ꯌꯨꯝꯁꯤꯗ ꯄꯨꯁꯤꯜꯂꯛꯈꯤꯔꯣꯏ ꯑꯗꯨꯕꯨ ꯃꯥꯒ ꯄꯥꯜꯂꯤꯕ ꯃꯃꯥꯟꯅꯕꯁꯤꯡꯗꯣ ꯑꯩꯅ ꯃꯥꯒ ꯄꯨꯜꯍꯟꯅꯤꯡꯗꯦ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨ ꯉꯥꯎꯁꯟꯅꯕ ꯅꯤꯁꯥ ꯆꯥꯕ ꯁꯥꯕ ꯃꯤ ꯉꯥꯛꯇꯅꯤ ꯑꯩꯅ ꯃꯁꯛ ꯃꯨꯟꯅ ꯈꯪꯉꯕ ꯃꯤ ꯉꯥꯛꯇꯅꯤ ꯚꯥꯏ ꯑꯩ ꯃꯈꯣꯏ ꯃꯈꯨꯠꯇꯒꯤ ꯔꯣꯁꯅꯤꯕꯨ ꯀꯟꯕꯗꯤ ꯄꯥꯝꯃꯤ ꯐꯔꯦꯁꯦ ꯚꯥꯏ ꯅꯪꯒꯤ ꯋꯥꯈꯜꯅꯕꯨ ꯑꯗꯨꯝ ꯌꯧꯔꯕꯗꯤ ꯑꯩ ꯍꯌꯦꯡ ꯔꯣꯁꯅꯤꯗꯣ ꯀꯣꯂꯦꯖ ꯂꯥꯛꯄꯗ ꯁꯣꯏꯗꯅ ꯌꯥꯅꯕ ꯍꯥꯏꯅꯔꯒꯦ ꯑꯗꯣ ꯅꯪꯅ ꯉꯥꯡꯈꯤꯕ ꯋꯥꯗꯨꯗꯤ ꯉꯥꯛꯅꯕ ꯆꯠꯂꯨꯀꯣ ꯚꯥꯏ ꯍꯣꯏ ꯀꯩꯗꯧꯔꯒꯦ ꯚꯥꯏ ꯑꯩ ꯑꯉꯥꯡ ꯃꯆꯥ ꯅꯠꯇꯦ ꯀꯩꯗꯧꯔꯒꯦ ꯑꯩ ꯋꯥꯈꯜ ꯂꯧꯁꯤꯡ ꯂꯩꯔꯕ ꯃꯤꯅꯤ ꯀꯩꯗꯧꯔꯒꯦ ꯚꯥꯏ ꯐꯔꯦꯁꯦ ꯑꯗꯣ ꯚꯥꯏ ꯄꯨꯡꯁꯨ ꯑꯥ ꯌꯧꯈ꯭ꯔꯦ ꯊꯦꯡꯈ꯭ꯔꯦ ꯑꯗꯨꯅ ꯑꯩ ꯆꯠꯅꯕ ꯇꯧꯔꯒꯦꯀꯣ ꯑꯩꯁꯨ ꯌꯨꯝꯗ ꯏꯃꯥꯒ ꯕꯕꯥꯒꯅ ꯂꯥꯛꯇꯦ ꯍꯥꯏꯗꯨꯅ ꯃꯨꯡ ꯁꯣꯜꯂꯝꯃꯅꯤ ꯇꯧꯔꯤꯁꯦ ꯍꯣꯏ ꯚꯥꯏ ꯑꯗꯣ ꯍꯌꯦꯡ ꯀꯣꯂꯦꯖꯇ ꯉꯟꯅ ꯊꯦꯡꯅꯔꯁꯤꯀꯣ ꯍꯣ 이베마 ꯅꯪꯕꯨ ꯍꯧꯖꯤꯛꯐꯥꯎ ꯍꯧꯒꯠꯇ꯭ꯔꯤꯕ꯭ꯔꯅꯦ ꯄꯨꯡꯁꯦ ꯑꯥ ꯌꯧꯈ꯭ꯔꯦ ꯇꯧꯔꯤꯁꯦ ꯅꯪ ꯀꯣꯂꯦꯖ ꯀꯥꯗꯣꯏ ꯅꯠꯇ꯭ꯔꯣ ꯍꯧꯖꯤꯛꯐꯥꯎ ꯁꯨꯝ ꯇꯨꯝꯗꯅ ꯂꯩꯔꯗꯤ ꯌꯥꯔꯣꯏꯅꯦ ꯅꯪꯕꯣ ꯀꯩꯅꯣ ꯏꯃꯥ ꯇꯨꯝꯁꯤꯟꯅꯒ ꯇꯨꯝꯁꯤꯠ ꯐꯥꯗꯕꯅꯦ ꯅꯪꯅ ꯄꯉꯥꯡ ꯉꯥꯡꯉꯤꯁꯤꯕꯣ ꯍꯦ ꯅꯪ ꯍꯧꯖꯤꯛ ꯇꯨꯝꯕ ꯃꯇꯝꯂꯣ ꯅꯪ ꯀꯣꯂꯦꯖ ꯀꯥꯒꯗꯕ ꯅꯠꯇ꯭ꯔꯣ ꯃꯍꯩꯔꯣꯏ ꯑꯃꯅꯕꯨ ꯑꯁꯨꯝꯅ ꯊꯦꯡꯅ ꯍꯧꯒꯠꯂꯗꯤ ꯀꯗꯥꯏꯗ ꯌꯥꯔꯅꯦꯒꯦ ꯅꯨꯡꯗꯥꯡ ꯐꯪꯉꯤ ꯐꯣꯟ ꯃꯦꯠꯇꯅ ꯑꯗꯨꯝ ꯂꯩꯔꯦ ꯑꯗꯨꯅꯗꯤ ꯌꯥꯍꯧ ꯊꯦꯡꯕ ꯇꯥꯕꯅꯦ ꯇꯨꯝꯁꯤꯠ ꯐꯥꯒꯦꯔꯥ ꯐꯥꯔꯣꯏꯒꯦꯔꯥ ꯅꯆꯤꯟ ꯅꯌꯥꯁꯤꯡꯗꯨꯕꯨꯁꯨ ꯂꯧ ꯏꯔꯨꯖ ꯃꯥꯏꯊꯖꯔꯒ ꯀꯣꯂꯦꯖ ꯀꯥꯅꯕ ꯂꯣꯏꯁꯤꯜꯂꯣ ꯏꯃꯥꯅ ꯆꯥꯛꯀ ꯂꯣꯏꯔꯒ ꯊꯝꯃꯝꯃꯕꯅꯤ ꯀꯔꯤꯅꯣ ꯏꯃꯥ ꯄꯦꯄꯥ ꯄꯦꯄꯥ ꯉꯥꯡꯉꯤꯁꯤꯕꯣ ꯀꯣꯂꯦꯖꯁꯤꯕꯨ ꯏꯃꯥꯅ ꯀꯥꯗꯣꯏꯔꯣ ꯑꯩꯅ ꯀꯥꯗꯣꯏꯔꯣ ꯑꯩꯁꯨ ꯀꯣꯂꯦꯖ ꯇꯥꯏꯃꯤꯡꯗꯣ ꯈꯪꯉꯤ ꯀꯣꯂꯦꯖ ꯇꯥꯏꯃꯤꯡꯗꯣ ꯌꯧꯗꯦ ꯍꯥꯏꯗꯨꯅ ꯁꯨꯝ ꯇꯨꯝꯗꯅ ꯂꯩꯕꯩ ꯋꯥꯅꯤ ꯇꯥꯏꯃꯤꯡ ꯌꯧꯁꯜꯂꯛꯑꯒꯗꯤ ꯑꯩꯁꯨ ꯍꯧꯒꯠꯇꯅ ꯂꯣꯏꯁꯤꯜꯂꯅꯤ ꯉꯁꯥꯏꯅ ꯀꯌꯥꯗ ꯉꯛꯏꯕ ꯑꯉꯥꯡꯅꯣ ꯌꯦꯡꯉꯨꯅꯦ ꯅꯪꯅ ꯀꯣꯂꯦꯖ ꯇꯝꯃꯤꯁꯤꯕꯨ ꯀꯔꯤꯗꯧꯅꯕ ꯇꯝꯃꯤꯅꯣꯕ ꯂꯥꯏꯔꯤꯛ ꯍꯩꯅꯕ ꯅꯠꯇ꯭ꯔꯣ ꯇꯨꯝꯕꯕꯨ ꯀꯣꯂꯦꯖ ꯆꯠꯂꯝꯗꯥꯏ ꯍꯧꯒꯠꯂꯗꯤ ꯀꯗꯥꯏꯗꯒꯤ ꯃꯤ ꯑꯣꯏꯗꯣꯏꯅꯣ ꯑꯌꯨꯛ ꯉꯟꯇꯥ ꯍꯧꯒꯠꯇꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯄꯥꯗꯅ ꯈꯣꯠꯇꯅ ꯇꯧꯒꯦꯗꯤ ꯍꯥꯏꯗꯤ ꯑꯗꯨꯒ ꯀꯣꯂꯦꯖ ꯆꯠꯂꯝꯗꯥꯏ ꯈꯨꯗꯤꯡꯒꯤ ꯍꯧꯒꯠꯂꯗꯅ ꯅꯪ ꯃꯤ ꯑꯣꯏꯅꯤ ꯅꯪ ꯃꯦꯇ꯭ꯔꯤꯛꯇ ꯐꯪꯉꯤ ꯅꯪ ꯀꯌꯥꯔꯛ ꯅꯪꯅ ꯐꯦꯜ ꯑꯣꯏꯔꯤꯗꯣ ꯍꯣ ꯑꯗꯨꯗꯤꯅꯦ ꯏꯃꯥ ꯍꯣꯏꯅ ꯁꯣꯏꯖꯕ ꯅꯠꯇ꯭ꯔꯣ ꯏꯃꯥ ꯍꯣꯏꯗ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯑꯩ ꯕꯣꯔꯗꯤꯡꯗ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯏꯃꯥ ꯍꯣꯏꯅ ꯕꯣꯔꯗꯤꯡꯗ ꯂꯩꯍꯟꯗꯕ ꯅꯠꯇ꯭ꯔꯕ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯑꯣꯖꯥ ꯈꯔ ꯌꯨꯝꯁꯤꯗ ꯀꯧꯔꯒ ꯂꯥꯏꯔꯤꯛ ꯇꯥꯍꯜꯂꯦ ꯑꯗꯨꯒ ꯀꯥꯏꯗꯒꯤ ꯃꯦꯇ꯭ꯔꯤꯛ ꯄꯥꯁ ꯇꯧꯗꯣꯏꯅꯣ ꯑꯩꯅ ꯕꯣꯔꯗꯤꯡꯗ ꯂꯩꯔꯝꯃꯒꯗꯤ ꯃꯦꯇ꯭ꯔꯤꯛꯇꯣ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯥꯅꯈꯤꯗ꯭ꯔꯕ ꯕꯣꯔꯗꯤꯡꯒꯤ ꯑꯣꯖꯥꯁꯤꯡꯗꯨꯅ ꯐꯖꯅ ꯇꯥꯛꯑꯦꯅ ꯏꯃꯥꯗ ꯑꯩꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯈꯤꯕ ꯅꯠꯇ꯭ꯔꯣ ꯀꯔꯤꯅꯣꯅꯦ ꯏꯕꯦꯝꯃ ꯅꯪꯕꯨ ꯉꯥꯎꯔꯕꯣ ꯕꯣꯔꯗꯤꯡꯗ ꯂꯩꯕ ꯈꯛꯇꯅꯕꯨ ꯃꯦꯇ꯭ꯔꯤꯛ ꯄꯥꯁ ꯇꯧꯅꯕ꯭ꯔꯕ ꯌꯨꯝꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯤꯡꯊꯤꯅ ꯇꯥꯛꯆꯕ ꯑꯣꯖꯥꯁꯤꯡꯗꯨꯕꯨ ꯀꯧꯔꯒ ꯑꯩꯅ ꯅꯪꯕꯨ ꯇꯥꯍꯟꯈꯤꯕ ꯅꯠꯇ꯭ꯔꯣ ꯕꯣꯔꯗꯤꯡꯗ ꯂꯩꯕ ꯍꯥꯏꯕꯁꯤꯗꯤ ꯃꯃꯥ ꯃꯄꯥꯅ ꯁꯦꯟꯅꯕ ꯉꯝꯗꯕꯁꯤꯡꯗꯣ ꯊꯝꯕꯩ ꯋꯥꯅꯤꯅꯦ ꯍꯥꯏꯕꯗꯤ ꯃꯈꯣꯏꯁꯤꯗꯤ ꯃꯃꯥ ꯃꯄꯥꯅ ꯊꯕꯛ ꯏꯟꯈꯥꯡ ꯆꯠꯊꯣꯛꯈꯤꯕꯗ ꯌꯦꯡꯁꯤꯟꯕ ꯉꯝꯗꯗꯅ ꯕꯣꯔꯗꯤꯡꯗ ꯊꯝꯕꯩ ꯋꯥꯅꯤ ꯅꯪꯗꯤ ꯏꯃꯥ ꯌꯨꯝꯗ ꯂꯦꯡꯗꯅ ꯂꯩꯁꯤꯗꯤ ꯍꯣ ꯏꯃꯥꯒ ꯉꯥꯡꯅ ꯉꯝꯄꯣꯠꯇꯦ ꯏꯃꯥꯒ ꯉꯥꯡꯅꯔꯤꯉꯩꯗ ꯀꯣꯂꯦꯖꯀ ꯊꯦꯡꯈꯤ ꯇꯥꯔꯦ ꯑꯩ ꯀꯣꯂꯦꯖ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯨꯈꯤꯒꯦ ꯏꯃꯥꯒ ꯁꯨꯝ ꯉꯥꯡꯅ ꯂꯩꯉꯩꯗꯅꯦ ꯑꯩ ꯀꯣꯂꯦꯖ ꯑꯝꯇ ꯅꯪꯍꯧꯔꯣꯏ ꯇꯧꯔꯤꯁꯦ ꯏꯕꯨꯡꯉꯣ ꯅꯪꯁꯨ ꯀꯣꯂꯦꯖ ꯆꯠꯇ꯭ꯔꯣꯕꯣ ꯍꯣꯏ ꯏꯃꯥ ꯆꯠꯂꯒꯦ ꯑꯗꯨꯝ ꯊꯣꯛꯂꯛꯑꯕꯅꯦ ꯑꯗꯣ ꯏꯃꯥ ꯅꯪꯒꯤ ꯄꯩꯁꯥꯒ ꯂꯩꯕ꯭ꯔꯣ ꯑꯩꯒꯤ ꯂꯥꯏꯔꯤꯛ ꯑꯋꯥꯠꯄ ꯈꯔꯗꯣ ꯂꯩꯅꯕ ꯍꯌꯦꯡ ꯑꯦꯛꯖꯥꯝꯗ ꯄꯥꯅꯕ ꯂꯥꯏꯔꯤꯛ ꯈꯔꯁꯨ ꯌꯥꯎꯔꯤꯕꯅꯦ ꯑꯗꯨꯅ ꯂꯩꯗ ꯌꯥꯔꯣꯏ ꯏꯃꯥ ꯅꯪꯒꯤ ꯂꯥꯏꯔꯤꯛꯇꯨꯕꯨ ꯍꯌꯦꯡ ꯂꯩꯕ ꯌꯥꯗ꯭ꯔꯕꯣ ꯉꯁꯤꯃꯛ ꯂꯩꯗ꯭ꯔꯕꯗꯤ ꯏꯃꯥꯁꯨ ꯀꯩ ꯀꯩꯅꯣ ꯇꯧꯔꯒ ꯄꯩꯁꯥꯗꯣ ꯊꯤꯅꯕ ꯇꯧꯔꯒꯦ ꯍꯌꯦꯡꯗꯨ ꯂꯩꯔꯣꯗꯅ
Ima adui wadi ngasi leitrusu yaida. Exam kusilaktrabani sum lening bewani ima. Exam da hayeng pagadaba lai khara chu yawbuda. Ima na pisa leitrabadi hayeng ne su yare ke su kaidida. Phare phare adudi ima pisa do thiramage ko hayeng leinaba. Hoi ima pungsu ayo khore ai chana batarage ko ima. Ima ai college chatlage lupa 2,000 ta piro. Ibema nangbu kaidongnaba paisa none. Nongale paisa numit tare paisa da haijibo. Ima aigi lai khe watle tawbane adu leinabani kainone aina lamniranga lawu maliro nangise aigi lari awapud leinabane haise o khakti leibe jani ibema nang larik tai lei nahan da sulagi daine larik ahum alena kari lari no banang no walise larik wale da dum haisibu kamai toino ba khoiti puthangam tre boy wale ga larik wale ga na pai da haisibo leira leidira ju khangte krai da sina ni ru pisa mayam do ima nang siwa yang ne he aina bu laik leina leiti haigadraba ima nangbo ima nang je bagam tamandi macha laik tamadi khal leba khopa jiri mama unugi na thongna tro sese be makit lawrose adu nana college lakpudo khagangan halo nakhoi pabune yamna shawrabni mana phone toro budingi college lakti rakti haimandana college toira bu kai jili no kholi no yam ngang pani ko nakhoi pabungju hayeng city thola na hami posting ju manipur ta ra habani man yumda leraga di nang nungai ni nang nangi koirang lang koisa satto to we arine nang Ima ibani ngangnari ngene college kilom thingi dare khoi magi chabi chabi ngami je tawdana khoi babung lakane ma lak pithok ta loi keno ima nana da panga ngai du kari gino nana da wakhan panga ngajali du kari gino ba aisuna sanu pine le sabi phara bani aisu lon khangi jani rosni ai ngasi ti wam ta haigidana kari wana tomba nangasi namshu haini harika sungai di haidi nangna nangasi khoida dil ma maleba haidi di saja hairo ke doroge aikhoi marup nongina nangbu tamoi sina nusi nang ya dabdi yari ko aina yana ba ina nena haidu khrabane ba nang ai mai jam tiri ngapu ko doroge rosne ne kui marup sibu magi mama ba kai thapak tawge mokoi mungi condition na kamai tawba mana inu sigi ai sibu rosni mokoi munga thapak tawba kana shawdi mama macha khakta leibane mama na hona jaraga mabu college ta malibane ado nangi amtadi yabi ko doroge rosni nang lo ai bu tamoi sina nusi aise Hoi, mane. Khoi marup tongmana hari bisingdo achumma ngatani. Aina nangbu nusi jarpa nangbu khanjarakpa je matam kuirabane adubu isin sinadi nangbu nusi aina phongdokpadi ngamkhide. O ado nangi thamoigi asengma nusibado ngasidi phongdoaba natro. Hoi. Nanggu mamanasu aibu nusi kaina nasak aduga matung manawa nang adumaina khairaba nang kena taisariko. Nang nasana nasagi imungi phibam nasana khamu natro. Sara fabu anirek suna saba phangdaba nangna nupi engangda nusi pamgiga phongtoido namaido ikaitrabana chakase sakta adu yeningde ibema nana sai mi macha du nang nang sai mayamangda mamaido kubak thaida nangbu ngawbraba mi macha du ikaibni loramaneba wagi wachumna ngange ngangwa duga mayamangda nangna de kubak thawdo mina kai khalangwadege nangbo mi usidabaini kainone ikaini kaijo kainone magu matha class macha amna aibu pami nusi kaina maida mi usidaba natraba masagi standard yenga wangam kaidogibama adana ina khoidok samni thajil dekta ubuwa nang ado wasumna ngange ngangwodu nangna mayamang dek tawbudu dek phajadi haibe wani bema nang sidi wayam khangande he ado first bat jumi masa do topper ne topper hayung mai kari were kani khangba jana timi masa do nang na dam hantana khalido nang si yam jining ti bema nang kari no nang na mai msenga changi jina mo mana no da ke dawra ge bana na mai msenga samchangi ji Bising bai wana tini mi magi thamoi jale jabo wa dubu phongdok jabada nang na damna tamthina mi yun ngambi dai bidana mamai rik wak thabi dai nungai ta bai wani da nang sungai re ma sungai re thamoi jale wa do phongdu ise phadraba wa lo sala thamdu jokudi adu nang na phajani inthi nungai na hai loire ada nang na mu maya manga to bi nungai ta bai wani ai mai mseng su jang di bema nangi tawri bai ne sa do hemal ha bai wani phare se mai wa stu si siari bema adu nang hanta ke jamgi le kyam parage ba exam ju kusilaktre aidi khoi babung la ne hai khoi babung na heng thalakpada aije mathongmara am to khangaru do pone khoi babung na ngang mu chaibida krai dino ta nang dilaya ta aije like um ta padri nang su ki hemalabani na khoi babung la ga nang chaibi ngambi to bi nang koisa chatleba dupana kharaga imanabani haiduna punbadu ibe ma kok tawganu hayeng mai ko nang da chopa nang jani ibe ma nang ai khoi marup nongi khambade yam nungai the akhoi ni itha tha jadana nusinare dubu marup nongin na rosni budi yam thamoi sene nusi gibne dubu nogi rosni na marup nongin bu lai re haiduna kishulete na khambi bas ayam nungai the nusin na godabu lai na khun bu khaibrane
ꯃꯥꯒꯤ ꯊꯥꯛ ꯋꯥꯡꯕ ꯊꯥꯛ ꯅꯦꯝꯕ ꯍꯥꯏꯕꯗꯨꯗꯤ ꯋꯥꯈꯜ ꯂꯩꯇꯕ ꯃꯤꯅ ꯈꯟꯒꯗꯕ ꯋꯥꯈꯜꯅꯤ ꯑꯗꯨꯒ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯂꯤꯕ ꯃꯥꯅ ꯑꯗꯨꯝꯕ ꯋꯥꯈꯜꯒ ꯈꯟꯕꯁꯦ ꯌꯥꯝꯅ ꯏꯀꯥꯏꯅꯤꯡꯉꯥꯏꯅꯤꯗ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯗ ꯍꯩꯇꯕ ꯃꯤꯅ ꯈꯟꯒꯗꯕ ꯋꯥꯈꯜꯗꯣ ꯃꯥꯅ ꯍꯦꯛꯇ ꯈꯜꯂꯦꯕ ꯑꯗꯨꯅꯦ ꯍꯥꯏꯁꯦ ꯑꯩꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯃꯥꯅꯒ ꯅꯣꯡꯏꯟꯗꯒ ꯃꯌꯥꯝ ꯃꯃꯥꯡꯗꯒ ꯈꯨꯄꯥꯛꯅꯒ ꯊꯥꯕꯗꯣ ꯃꯃꯥꯏꯗ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕ ꯑꯗꯣ ꯏꯃꯥꯟꯅꯕꯤ ꯑꯣꯏꯕꯅꯤꯅ ꯀꯔꯤ ꯍꯥꯏꯔꯨꯗꯣꯏꯅꯣ ꯑꯗꯣ ꯅꯣꯏ ꯅꯣꯡꯏꯟꯗꯨꯕꯨ ꯀꯗꯥꯏꯗ ꯇꯝꯈ꯭ꯔꯒꯦꯕ ꯃꯁꯛ ꯃꯃꯧꯁꯨ ꯑꯝꯇ ꯎꯗ꯭ꯔꯦ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯒꯦ ꯃꯥꯕꯣ ꯑꯩꯈꯣꯏꯒꯤ ꯀꯣꯂꯦꯖꯁꯨ ꯇꯣꯈꯥꯏ ꯇꯣꯈꯥꯏ ꯇꯝꯃꯤꯟꯅꯔꯦ ꯅꯪꯅꯦ ꯑꯩꯅꯦ ꯔꯣꯁꯅꯤꯅꯦ ꯑꯩꯈꯣꯏ ꯑꯃꯈꯛꯇꯅꯤꯀꯣ ꯀꯣꯂꯦꯖ ꯄꯨꯟꯅ ꯇꯝꯃꯤꯕꯁꯦ ꯃꯥꯗꯤ ꯀꯗꯥꯏ ꯇꯝꯈ꯭ꯔꯒꯦꯕ ꯃꯔꯨꯞ ꯅꯣꯡꯏꯟꯗꯨꯁꯨ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯇꯝꯒꯅꯤ ꯍꯥꯏꯕꯅꯤꯗ ꯃꯃꯥꯗꯣ ꯃꯁꯥ ꯉꯝꯗꯅ ꯂꯩꯔꯤꯕꯅꯤ ꯑꯗꯨꯅ ꯃꯈꯣꯏ ꯏꯃꯨꯡꯗ ꯉꯁꯤ ꯍꯟꯗꯛꯇꯤ ꯐꯤꯕꯝ ꯈꯔ ꯆꯥꯗꯦ ꯑꯩꯅ ꯃꯇꯦꯡ ꯄꯥꯡꯒꯦ ꯍꯥꯏꯕꯗꯨꯁꯨ ꯃꯥꯅ ꯌꯥꯗꯦ ꯅꯣꯏꯒꯤ ꯔꯣꯁꯅꯤꯅ ꯅꯣꯡꯃ ꯉꯥꯡꯉꯨꯕꯩꯔ ꯀꯩꯅꯣ ꯃꯥ ꯑꯩꯈꯣꯏꯅ ꯃꯇꯦꯡ ꯄꯥꯡꯒꯦ ꯍꯥꯏꯕꯁꯦ ꯑꯝꯇ ꯌꯥꯗꯦ ꯀꯣꯂꯦꯖꯁꯨ ꯐꯖꯅ ꯀꯥꯕ ꯅꯠꯇꯕꯅꯤꯅ ꯑꯩꯁꯨ ꯌꯥꯝ ꯀꯟꯅ ꯍꯥꯏꯖꯜꯂꯨꯗ꯭ꯔꯕ ꯀꯣꯂꯦꯖ ꯐꯖꯅ ꯀꯥꯟꯅꯔꯀꯥꯟꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯃꯇꯦꯡ ꯄꯥꯡꯉ ꯂꯣꯏꯔꯦ ꯑꯗꯨꯒꯤ ꯋꯥꯕꯨ ꯀꯩꯅꯣꯅꯦ ꯃꯥ ꯃꯊꯟꯇ ꯑꯇꯣꯞꯄꯗ ꯇꯝꯍꯟ ꯌꯥꯄꯣꯠꯇꯦꯗ ꯌꯥꯝ ꯅꯨꯡꯁꯤꯕ ꯃꯔꯨꯞꯅꯤ ꯑꯩꯒꯤꯗꯤ ꯃꯥꯅ ꯃꯤ ꯑꯃ ꯑꯣꯏꯗ꯭ꯔꯤ ꯐꯥꯎ ꯑꯩꯅ ꯂꯣꯏ ꯍꯣꯠꯅꯕꯤꯒꯅꯤꯗ ꯃꯣꯏꯒꯤꯗꯃꯛꯇꯗꯤ ꯍꯣꯏ ꯇꯣꯝꯕ ꯅꯪꯅ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯗꯣ ꯑꯩꯅ ꯌꯥꯝ ꯊꯥꯒꯠꯂꯦ ꯃꯔꯨꯞꯀꯤꯗꯃꯛꯇ ꯅꯪꯅ ꯑꯗꯨ ꯌꯥꯝ ꯍꯣꯠꯅꯕꯤꯒꯅꯤ ꯍꯥꯏꯕꯗꯣ ꯑꯩ ꯄꯨꯛꯅꯤꯡꯗ ꯌꯥꯝ ꯅꯨꯡꯁꯤ ꯍꯣꯠꯅꯒꯗꯕꯅꯤ ꯃꯔꯨꯞ ꯑꯃꯅ ꯃꯤ ꯑꯃ ꯑꯣꯏꯅꯕ ꯁꯦꯝꯕꯗ ꯀꯩꯁꯨ ꯄꯥꯝꯃꯨꯕ ꯂꯩꯇꯅ ꯄꯥꯝꯕꯣꯝ ꯇꯤꯡꯒꯗꯕꯅꯤ ꯏꯕꯨꯡꯉꯣ ꯅꯪꯅ ꯉꯁꯥꯏ ꯑꯌꯨꯛ ꯉꯟꯇꯥꯗꯒꯤ ꯊꯣꯛꯈꯤꯕꯗꯨꯅ ꯍꯧꯖꯤꯛꯇ ꯆꯪꯉꯛꯏꯁꯤꯕꯨ ꯀꯗꯥꯏꯗꯅꯣ ꯆꯠꯂꯨꯏꯗꯨꯕꯨ ꯅꯨꯃꯤꯠ ꯇꯥꯔꯀꯥꯟꯗ ꯌꯨꯝꯗ ꯍꯟꯖꯤꯜꯂꯤꯁꯤꯕꯣ ꯄꯥꯕꯨꯡ ꯏꯃꯥꯟꯅꯕ ꯈꯔ ꯎꯅꯔꯨꯕꯅꯤꯗ ꯑꯗꯨ ꯅꯪꯕꯨ ꯅꯈꯣꯏꯒꯤ ꯃꯔꯨꯞ ꯅꯣꯡꯏꯟꯒꯤ ꯃꯌꯨꯝꯗꯒ ꯆꯠꯇꯨꯅ ꯃꯃꯥꯡ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯗꯣ ꯑꯝꯇ ꯍꯪꯉꯨꯕ ꯌꯥꯗꯕ꯭ꯔꯣ ꯅꯪꯅ ꯑꯗꯨ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯔꯒ ꯅꯣꯡꯃ ꯐꯥꯎꯕ ꯍꯪꯗꯅ ꯂꯩꯔꯨꯗꯨꯕꯨ ꯅꯪꯕꯨ ꯉꯥꯎꯕ꯭ꯔꯅꯦ ꯅꯪꯕꯨ ꯏꯕꯨꯡꯉꯣ ꯄꯥꯕꯨꯡ ꯑꯩꯅ ꯈꯟꯅꯔꯨꯏꯁꯤꯁꯨ ꯃꯔꯨꯞ ꯅꯣꯡꯏꯟꯒꯤꯗꯃꯛꯇ ꯏꯃꯥꯟꯅꯕꯁꯤꯡꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯁꯥꯟꯅꯔꯨꯕꯅꯦ ꯃꯔꯨꯞ ꯅꯣꯡꯏꯟꯗꯣ ꯀꯣꯂꯦꯖꯁꯨ ꯐꯣꯔꯝ ꯐꯤꯜ ꯑꯞ ꯇꯧꯗ꯭ꯔꯤ ꯑꯗꯣ ꯃꯥ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣꯁꯨ ꯈꯪꯗꯦ ꯃꯥ ꯀꯣꯂꯦꯖꯇꯁꯨ ꯂꯥꯛꯇꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯃꯇꯦꯡ ꯄꯥꯡꯒꯦ ꯍꯥꯏꯕꯗꯨꯁꯨ ꯃꯥꯅ ꯌꯥꯗꯦ ꯑꯗꯣ ꯑꯁ ꯑꯗꯨꯗꯅꯤꯅꯦ ꯑꯩꯈꯣꯏꯅ ꯃꯊꯥ ꯁꯥꯏꯁꯦ ꯄꯥꯕꯨꯡ ꯃꯥꯅ ꯌꯥꯗꯦ ꯍꯥꯏꯔꯒ ꯍꯦꯛꯇ ꯌꯥꯕ꯭ꯔꯣ ꯑꯗꯨ ꯌꯥꯝꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯐꯔꯕ ꯃꯥꯅ ꯋꯥꯈꯜ ꯂꯧꯁꯤꯡ ꯌꯥꯎꯗ꯭ꯔꯤꯗꯣ ꯀꯔꯤꯒꯤꯅꯣꯕ ꯃꯥꯡꯕ ꯌꯥꯕ ꯑꯉꯥꯡ ꯅꯠꯇꯦꯅꯦ ꯃꯥꯗꯤ ꯍꯌꯦꯡ ꯏꯕꯥꯅꯤ ꯆꯠꯂꯨꯁꯤ ꯑꯗꯨꯒ ꯄꯥꯕꯨꯡ ꯍꯥꯏꯅꯒꯦꯁꯦ ꯍꯣꯏ ꯄꯥꯕꯨꯡ ꯍꯌꯦꯡꯗꯣ ꯏꯕꯥꯅꯤ ꯆꯠꯂꯁꯦ ꯄꯥꯕꯨꯡ ꯏꯕꯥꯅꯤꯅ ꯍꯥꯏꯔꯒ ꯌꯥꯕ꯭ꯔꯥ ꯌꯦꯡꯉꯁꯦ ꯑꯗꯣ ꯄꯥꯕꯨꯡ ꯑꯩꯈꯣꯏꯒꯤ ꯆꯥꯛꯀ ꯂꯣꯏꯈ꯭ꯔꯕꯣ ꯀꯔꯤꯅꯣꯅꯦ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯆꯥꯛꯇꯨꯕꯨ ꯑꯩꯉꯣꯟꯗ ꯍꯪꯉꯤꯁꯤꯕꯨ ꯆꯥꯛ ꯂꯣꯏꯕ꯭ꯔꯥ ꯂꯣꯏꯗ꯭ꯔꯕꯗꯨꯗꯤ ꯅꯃꯥꯗ ꯍꯪꯉꯨꯁꯨ ꯌꯥꯗ꯭ꯔꯣ ꯅꯃꯥꯗꯣ ꯆꯥꯛꯈꯨꯝꯗ ꯂꯩꯍꯧꯕꯅꯤ ꯅꯃꯥꯗ ꯍꯪꯉꯨꯆꯣ ꯑꯩꯉꯣꯟꯗ ꯆꯥꯛ ꯂꯣꯏꯔꯕ ꯀꯥꯟꯗ ꯆꯥꯛꯇꯨꯕꯨ ꯑꯩꯅ ꯊꯣꯡꯕ꯭ꯔꯣ ꯍꯦꯔꯥ ꯄꯥꯕꯨꯡ ꯄꯥꯕꯨꯡꯒꯤ ꯋꯥꯁꯤꯗꯤ ꯄꯥꯕꯨꯡꯁꯨ ꯃꯤ ꯑꯇꯣꯞꯄꯒꯤ ꯇꯥꯏꯞꯇ ꯋꯥ ꯌꯥꯝ ꯉꯥꯡꯉꯤꯍꯦ ꯄꯥꯕꯨꯡꯅ ꯑꯩꯉꯣꯟꯗꯒꯤ ꯍꯥꯟꯅ ꯂꯩꯔꯝꯃꯦ ꯍꯥꯏꯗꯨꯅ ꯄꯥꯕꯨꯡꯗ ꯍꯪꯕꯩ ꯋꯥꯅꯤ ꯑꯗꯣ ꯄꯥꯕꯨꯡ ꯈꯪꯗ꯭ꯔꯕꯅꯤ ꯑꯩ ꯏꯃꯥ ꯆꯪꯈꯤꯒꯦ ꯑꯗꯨꯒ ꯏꯃꯥꯗ ꯍꯪꯈꯤꯒꯦꯀꯣ ꯄꯥꯕꯨꯡ ꯏꯃꯥ ꯆꯥꯛ ꯂꯣꯏꯔꯕ ꯅꯠꯇ꯭ꯔꯣ ꯑꯩ ꯆꯥꯛ ꯂꯥꯝꯕꯅ ꯌꯥꯗ꯭ꯔꯦ ꯆꯥꯛꯇꯣ ꯊꯤꯅꯕ ꯇꯧꯔꯣ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯍꯣꯏꯅꯦ ꯊꯤꯅꯕ ꯇꯧꯔꯒꯦꯅꯦ ꯏꯆꯥ ꯏꯕꯨꯡꯉꯣ ꯁꯛ ꯐꯖꯕꯁꯦ ꯍꯜꯂꯛꯑꯒ ꯆꯥꯛ ꯄꯤꯖꯔꯒꯦ ꯍꯥꯏꯗꯨꯅꯅꯦ ꯏꯃꯥꯅ ꯆꯥꯛꯀ ꯉꯁꯥꯏꯅ ꯉꯟꯇꯥꯅ ꯂꯣꯏꯖꯔꯕꯅꯦ ꯉꯥ ꯑꯝꯇ ꯇꯥꯎꯈꯤꯒꯦ ꯇꯧꯕꯅꯦ ꯑꯗꯣ ꯅꯪ ꯉꯥꯏꯉꯝꯗ꯭ꯔꯕꯣ ꯅꯪꯕꯣ ꯅꯪ ꯍꯥꯟꯅ ꯆꯥꯔꯒꯦ ꯍꯥꯏꯔꯕ ꯉꯥ ꯌꯥꯎꯗꯕꯤꯗ ꯀꯩꯅꯣꯗ ꯏꯃꯥꯒꯤ ꯋꯥꯇꯥꯁꯤꯗꯤ ꯅꯆꯥꯕꯨ ꯉꯥ ꯄꯤꯖꯅꯤꯡꯗꯕꯩ ꯇꯥꯏꯞꯇ ꯇꯧꯏꯗ ꯄꯥꯕꯨꯡꯒꯤ ꯃꯥ ꯈꯛ ꯆꯥꯅꯤꯡꯕꯩ ꯇꯥꯏꯞꯇ ꯑꯩꯁꯨ ꯅꯆꯥꯅꯤ ꯀꯩꯗꯧꯔꯒꯦ ꯅꯆꯥꯕꯨ ꯄꯤꯖꯅꯤꯡꯗ꯭ꯔꯕꯣ ꯏꯃꯥ ꯄꯨꯜꯂꯞ ꯆꯥꯁꯦ ꯍꯥꯏꯒꯦ ꯍꯥꯏꯔꯣ ꯑꯗꯨꯒ ꯑꯩ ꯍꯥꯟꯅ ꯆꯥꯔꯒꯦ ꯀꯥꯟꯗ ꯏꯃꯥꯒꯤ ꯋꯥꯇꯥꯁꯤꯗꯤ ꯍꯦꯔꯥ ꯑꯉꯥꯎꯕꯁꯤꯗꯤ ꯏꯃꯥꯅ ꯍꯥꯏꯕꯗꯤ ꯅꯪ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯕꯗꯨ ꯅꯪ ꯉꯥꯟ ꯆꯥꯔꯒꯦꯔꯥ ꯍꯥꯏꯕꯩ ꯋꯥꯅꯤꯗ ꯏꯃꯥꯅꯕꯨ ꯀꯩꯗꯧꯕꯒꯤ ꯏꯆꯥ ꯄꯤꯖꯅꯤꯡꯉꯣꯏꯗꯣꯏꯅꯣ ꯏꯃꯥꯒꯤꯗꯤ ꯏꯆꯥ ꯈꯛꯇꯅꯤ ꯀꯩꯅꯣꯅꯦ ꯏꯆꯥꯗꯤ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯀꯅꯥꯁꯨ ꯂꯩꯕꯣ ꯅꯠꯇꯦꯗ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯏꯃꯥ ꯄꯥꯕꯨꯡꯗꯤ ꯅꯨꯡꯁꯤꯗ꯭ꯔꯕꯣ ꯍꯥꯏꯁꯦ ꯑꯩ ꯈꯛꯇ ꯅꯨꯡꯁꯤ ꯍꯥꯏꯁꯤꯕꯣ ꯏꯃꯥꯒꯤꯁꯤ ꯄꯥꯕꯨꯡ ꯊꯥꯗꯣꯛꯀꯦ ꯑꯉꯥꯎꯕꯁꯤꯅ ꯍꯦꯛ ꯉꯥꯡꯕ ꯋꯥꯁꯤꯗꯤ ꯆꯠꯂꯣ ꯅꯥꯐꯤꯅꯔꯒ ꯍꯣꯡꯇꯣꯛꯑꯁꯨ ꯆꯠꯂꯣ ꯉꯁꯥꯏꯗꯤ ꯑꯩꯈꯣꯏꯁꯨ ꯆꯠꯄꯩ ꯋꯥꯔꯝꯃꯅꯤ ꯅꯥꯐꯤꯅꯔꯒ ꯍꯣꯡꯇꯣꯛꯑꯁꯨ ꯏꯃꯥꯁꯦ ꯍꯛꯆꯥꯡ ꯈꯔ ꯅꯨꯡꯉꯥꯏꯔꯕꯣ ꯍꯣꯏ ꯏꯕꯨꯡꯉꯣ ꯏꯆꯥꯅ ꯍꯣꯠꯅꯕꯤꯗꯅ ꯏꯃꯥꯁꯦ ꯍꯛꯆꯥꯡꯗꯤ ꯈꯔ ꯅꯨꯡꯉꯥꯏꯔꯦ ꯑꯗꯣ ꯅꯪ ꯆꯥꯛ ꯏꯁꯤꯡꯒ ꯆꯥꯊꯣꯛꯎꯔꯣ ꯌꯥꯗ꯭ꯔꯣ ꯑꯩꯁꯨ ꯆꯥꯅꯤꯡꯗ꯭ꯔꯤꯗ ꯏꯃꯥꯒ ꯄꯨꯟꯅ ꯆꯥꯔꯒꯦꯗ ꯏꯃꯥꯅ ꯍꯣꯔꯦꯟ ꯆꯥꯅꯤꯡꯉꯀꯥꯟꯗ ꯍꯥꯏꯔꯛꯑꯣ ꯑꯗꯨꯒ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯁꯤ ꯏꯃꯥ ꯍꯣꯏ ꯑꯗꯣ ꯅꯪꯒꯤ ꯀꯣꯂꯦꯖꯀꯤ ꯐꯣꯔꯝ ꯐꯤꯜ ꯑꯞ ꯇꯧꯕꯒꯤ ꯍꯥꯏꯕꯗꯨ ꯀꯃꯥꯏꯅ ꯇꯧꯔꯕ ꯏꯃꯥꯅ ꯍꯛꯆꯥꯡ ꯑꯃꯗ ꯂꯩꯔꯕꯅꯤꯅ ꯀꯩꯊꯦꯜ ꯆꯠꯇ꯭ꯔꯕꯅꯤನ ꯄꯩꯁꯥꯁꯨ ꯑꯃꯠꯇ ꯊꯣꯛꯇ꯭ꯔꯦꯗꯣ ꯑꯗꯣ ꯅꯪ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯃꯇꯝ ꯍꯦꯟꯗꯣꯛꯇ꯭ꯔꯤꯕꯣ ꯏꯕꯨꯡꯉꯣ ꯅꯪꯕꯣ ꯏꯃꯥ ꯑꯩ ꯀꯣꯂꯦꯖ ꯇꯝꯕ ꯇꯣꯛꯊꯣꯛꯑꯒꯦꯗ ꯏꯃꯥꯅ ꯁꯨꯝ ꯍꯣꯠꯅꯗꯨꯅ ꯂꯩꯕꯁꯦ ꯏꯃꯥ ꯁꯨꯝ ꯋꯥꯔꯅꯦꯕ ꯑꯗꯨꯅ ꯏꯃꯥꯒꯤ ꯃꯇꯦꯡ ꯀꯩꯅꯣ ꯈꯔ ꯇꯧꯁꯟꯖꯔꯒꯦ ꯏꯃꯥ ꯅꯆꯥ ꯀꯣꯂꯦꯖ ꯃꯈꯥ ꯇꯝꯊꯖꯔꯔꯣꯏ ꯏꯃꯥ ꯀꯩꯗꯧꯕꯒꯤ ꯇꯣꯛꯇꯣꯏꯅꯣ ꯏꯆꯥꯅ ꯇꯣꯛꯄ ꯌꯥꯗꯦꯀꯣ ꯅꯪ ꯏꯃꯥꯒꯤ ꯑꯁꯥꯁꯦ ꯊꯨꯒꯥꯏꯒꯦ ꯍꯥꯏꯅ ꯈꯟꯒꯅꯨ ꯏꯃꯥꯁꯨ ꯍꯛꯆꯥꯡ ꯀꯟꯈꯠꯂꯕꯅꯤꯅ ꯍꯌꯦꯡꯗꯒꯤꯗꯤ ꯀꯩꯊꯦꯜ ꯆꯠꯄ ꯍꯧꯔꯗꯕꯅꯤ ꯅꯪ ꯀꯣꯂꯦꯖ ꯃꯈꯥ ꯇꯝꯕ ꯇꯣꯛꯄ ꯌꯥꯗꯦꯀꯣ ꯅꯪ ꯏꯃꯥꯒꯤ ꯑꯁꯥꯁꯦ ꯊꯨꯒꯥꯏꯒꯦ ꯍꯥꯏꯅ ꯈꯟꯒꯅꯨ ꯚꯥꯏ ꯇꯣꯝꯕ ꯈꯪꯍꯧꯗꯦꯗ ꯅꯪ ꯂꯥꯛꯄꯒ ꯄꯥꯕꯨꯡꯁꯨ ꯌꯥꯎꯕꯤꯔꯛꯑꯦ ꯍꯣꯏ ꯄꯥꯕꯨꯡꯁꯨ ꯌꯥꯎꯔꯛꯏꯕꯅꯤ ꯏꯆꯥꯁꯨ ꯎꯅꯗ ꯀꯨꯏꯔꯦ ꯍꯥꯏꯗꯨꯅ ꯄꯥꯕꯨꯡ ꯂꯥꯛꯏꯕꯅꯤꯅꯦ ꯀꯔꯤꯅꯣꯅꯦ ꯅꯃꯥ ꯃꯆꯥꯅ ꯋꯥꯔꯤ ꯅꯨꯡꯉꯥꯏꯅ ꯁꯥꯟꯅꯔꯝꯃꯤꯗꯨꯕꯨ ꯇꯥꯗꯁꯨ ꯌꯥꯎꯕꯤꯔꯛꯏ
ꯇꯥꯗ ꯁꯐꯝꯁꯤ ꯂꯥꯛꯑꯣ ꯃꯥꯅ ꯍꯥꯏꯔꯤꯕ ꯃꯥ ꯂꯥꯏꯔꯤꯛ ꯇꯝꯕ ꯇꯣꯛꯑꯒꯦ ꯑꯩꯒꯤ ꯑꯋꯥꯕꯁꯤ ꯃꯥ ꯌꯦꯡꯕ ꯉꯝꯗ꯭ꯔ ꯃꯥꯜꯂꯦ ꯃꯥꯅ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯒꯦ ꯍꯥꯏꯔꯤꯕ ꯑꯗꯨꯗ ꯑꯩꯅ ꯌꯥꯔꯣꯏ ꯍꯥꯏꯔꯤꯕ ꯍꯌꯦꯡꯗꯒꯤ ꯑꯩꯁꯨ ꯀꯩꯊꯦꯜ ꯀꯥꯕ ꯍꯧꯔꯅꯤ ꯍꯥꯏꯅꯔꯝꯕꯅꯤꯗ ꯀꯔꯤ ꯇꯧꯕꯒꯤ ꯏꯆꯥꯅ ꯂꯥꯏꯔꯤꯛ ꯇꯝꯕ ꯇꯣꯛꯇꯣꯏꯅꯣ ꯄꯥꯕꯨꯡ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯕꯁꯤꯗꯤ ꯑꯩꯅ ꯉꯝꯕ ꯀꯌꯥ ꯑꯃꯁꯨ ꯏꯆꯥꯒꯤꯗꯃꯛꯇ ꯄꯥꯕꯨꯡꯅ ꯍꯣꯠꯅꯕꯤꯒꯅꯤ ꯏꯆꯥ ꯂꯥꯏꯔꯤꯛ ꯇꯝꯕ ꯇꯣꯛꯄ ꯌꯥꯗꯦꯀꯣ ꯄꯥꯕꯨꯡ ꯑꯩ ꯃꯈꯥ ꯇꯝꯅꯤꯡꯗ꯭ꯔꯦꯗ ꯏꯃꯥꯅ ꯋꯥꯅ ꯀꯩꯊꯦꯜ ꯆꯠꯂꯒ ꯑꯩꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤꯕꯁꯦ ꯑꯩ ꯌꯦꯡꯕ ꯉꯝꯃꯛꯇ꯭ꯔꯦ ꯄꯥꯕꯨꯡ ꯑꯗꯨꯅ ꯑꯩ ꯏꯃꯥꯒꯤꯗꯃꯛꯇ ꯀꯔꯤ ꯀꯔꯤꯅꯣ ꯍꯣꯠꯅꯔꯒꯦ ꯃꯈꯥ ꯑꯩ ꯂꯥꯏꯔꯤꯛ ꯇꯝꯕꯁꯤ ꯄꯥꯕꯨꯡ ꯇꯣꯛꯆꯔꯒꯦ ꯚꯥꯏ ꯀꯩꯗꯧꯕꯩ ꯅꯪꯅ ꯀꯣꯂꯦꯖ ꯃꯈꯥ ꯇꯝꯕ ꯇꯣꯛꯇꯣꯏꯅꯣ ꯅꯪ ꯂꯥꯏꯔꯤꯛ ꯇꯝꯕ ꯇꯣꯛꯄ ꯌꯥꯔꯣꯏ ꯅꯪ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃ ꯑꯣꯏꯒꯗꯕꯅꯦ ꯚꯥꯏ ꯍꯌꯦꯡꯋꯥꯏ ꯅꯪꯅ ꯑꯆꯧꯕ ꯃꯤ ꯑꯃ ꯑꯣꯏꯔꯒ ꯏꯃꯥꯕꯨ ꯅꯨꯡꯉꯥꯏ ꯊꯝꯕꯗꯣ ꯅꯪ ꯄꯥꯝꯗꯕ꯭ꯔꯣ ꯏꯃꯥ ꯅꯪꯁꯨ ꯍꯌꯦꯡꯗꯒꯤ ꯀꯩꯊꯦꯜ ꯆꯠꯄ ꯌꯥꯔꯣꯏ ꯃꯔꯨꯞꯀ ꯅꯋꯥꯟꯒꯤꯗꯃꯛꯇꯗꯤ ꯄꯥꯕꯨꯡꯒ ꯑꯩꯒꯅ ꯂꯣꯏꯅ ꯍꯣꯠꯅꯔꯅꯤ ꯍꯌꯦꯡꯗꯒꯤꯗꯤ ꯀꯔꯤꯁꯨ ꯈꯜꯂꯨꯔꯅꯨ ꯏꯃꯥ ꯏꯕꯨꯡꯉꯣ ꯅꯣꯡꯉꯤꯟ ꯅꯪ ꯃꯔꯨꯞꯅ ꯍꯥꯏꯔꯤꯁꯦ ꯑꯁꯦꯡꯕ ꯉꯥꯛꯇꯅꯤ ꯅꯃꯥ ꯅꯆꯥꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯕꯁꯤꯗꯤ ꯄꯥꯕꯨꯡ ꯍꯣꯏꯒꯤ ꯂꯝ ꯑꯁꯤꯕꯨ ꯑꯩꯅ ꯀꯔꯝ ꯀꯥꯟꯗ ꯁꯤꯡꯕ ꯉꯝꯒꯗꯧꯔꯤꯕꯅꯣ ꯈꯪꯗꯦ ꯄꯥꯕꯨꯡ ꯃꯔꯨꯞ ꯇꯣꯝꯕꯅꯁꯨ ꯑꯩꯒꯤ ꯃꯇꯦꯡ ꯀꯌꯥ ꯑꯃ ꯄꯥꯡꯕꯤꯈꯤ ꯑꯗꯨꯕꯨ ꯑꯩꯅꯗꯤ ꯅꯣꯡꯃꯇ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯗꯦ ꯅꯪꯅ ꯄꯥꯕꯨꯡꯒꯤ ꯂꯃꯟ ꯁꯤꯡꯕ ꯍꯥꯏꯕꯕꯨ ꯅꯪꯅ ꯍꯌꯦꯡ ꯑꯆꯧꯕ ꯃꯤ ꯑꯃ ꯑꯣꯏꯗꯨꯅ ꯄꯥꯕꯨꯡꯒꯤ ꯃꯥꯡꯗ ꯂꯦꯞꯄꯗꯣ ꯑꯗꯨꯅ ꯅꯪꯒꯤ ꯂꯃꯟ ꯁꯤꯡꯕꯅꯦ ꯍꯥꯏꯅ ꯈꯜꯂꯨꯀꯣ ꯄꯥꯕꯨꯡꯅ ꯈꯟꯖꯔꯤꯕ ꯃꯔꯨꯞꯅ ꯈꯟꯖꯔꯤꯕ ꯑꯁꯥ ꯄꯨꯝꯅꯃꯛ ꯑꯩꯅ ꯅꯤꯡꯕ ꯁꯣꯏꯗꯅ ꯊꯨꯡꯍꯟꯒꯅꯤ ꯄꯥꯕꯨꯡꯒꯤ ꯃꯃꯥꯡꯗ ꯑꯩꯅ ꯑꯆꯧꯕ ꯃꯤ ꯑꯃ ꯑꯣꯏꯗꯨꯅ ꯁꯣꯏꯗꯅ ꯂꯦꯞꯈꯤꯒꯅꯤ ꯄꯥꯕꯨꯡ ꯃꯗꯨꯅꯤꯗꯅ ꯅꯨꯄꯥ ꯃꯆꯥ ꯍꯥꯏꯕꯁꯤꯗꯤ ꯅꯪ ꯃꯗꯨ ꯈꯛ ꯀꯥꯎꯕ ꯌꯥꯗꯦꯀꯣ ꯀꯩꯗꯧꯅꯨꯡꯗ ꯏꯕꯨꯡꯉꯣ ꯍꯣꯏ ꯄꯥꯕꯨꯡ ꯇꯥꯗ ꯏꯆꯥ ꯅꯨꯄꯥꯅ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯇꯥꯗ ꯍꯣꯏꯒꯤ ꯂꯃꯟꯁꯤꯕꯨ ꯏꯃꯥ ꯏꯆꯥꯅ ꯀꯔꯝ ꯀꯥꯟꯗ ꯁꯤꯡꯕ ꯉꯝꯗꯣꯏꯅꯣ ꯇꯧꯔꯤꯁꯤꯕꯨ ꯀꯔꯤꯒꯤ ꯂꯃꯟꯅꯣꯗ ꯏꯕꯦꯝꯃ ꯑꯔꯩ ꯂꯩꯇ ꯇꯥꯟꯅꯕ ꯍꯥꯏꯕꯁꯤꯗꯤ ꯃꯁꯥꯅ ꯇꯥꯕꯅꯤ ꯀꯩꯅꯣꯅꯦ ꯍꯌꯦꯡꯋꯥꯏ ꯅꯆꯥꯅ ꯑꯆꯧꯕ ꯃꯤ ꯑꯃ ꯑꯣꯏꯕꯗꯣ ꯑꯗꯨꯅ ꯇꯥꯗꯒꯤ ꯂꯃꯟ ꯁꯤꯡꯕꯅꯦ ꯍꯥꯏꯅ ꯈꯜꯂꯣꯀꯣ ꯑꯗꯣ ꯏꯕꯦꯝꯃ ꯅꯪꯁꯨ ꯍꯌꯦꯡꯗꯒꯤ ꯀꯩꯊꯦꯜ ꯆꯠꯄ ꯌꯥꯔꯔꯣꯏ ꯅꯈꯣꯏ ꯏꯃꯨꯡꯒꯤ ꯑꯋꯥꯠꯄ ꯄꯨꯝꯅꯃꯛ ꯑꯩꯅ ꯂꯣꯏꯅ ꯃꯦꯜꯂꯗꯕꯅꯤ ꯅꯪ ꯍꯌꯦꯡꯗꯒꯤ ꯀꯩꯊꯦꯜ ꯆꯠꯄ ꯌꯥꯔꯣꯏꯀꯣ ꯑꯩꯈꯣꯏꯁꯨ ꯊꯦꯡꯉꯦ ꯌꯨꯝ ꯆꯠꯅꯕ ꯇꯧꯔꯒꯦ ꯑꯗꯣ ꯅꯪ ꯍꯌꯦꯡꯗꯒꯤ ꯀꯩꯊꯦꯜ ꯆꯠꯄ ꯌꯥꯔꯣꯏꯀꯣ ꯐꯅꯤ ꯇꯥꯗ ꯑꯗꯨꯗꯤ ꯅꯆꯜ ꯑꯃꯨꯛ ꯂꯩꯍꯧꯔꯒꯦꯀꯣ ꯏꯕꯨꯡꯉꯣ ꯅꯪ ꯃꯔꯨꯞꯀ ꯅꯈꯣꯏ ꯄꯥꯕꯨꯡꯒꯁꯦ ꯑꯝꯇ ꯊꯤꯟꯗꯣꯛꯄꯤꯔꯨꯆꯣ ꯆꯠꯂꯣ ꯊꯥꯗꯣꯏ ꯑꯁꯤꯒꯤ ꯁꯛꯇꯥ ꯊꯤꯁꯦ ꯑꯃꯨꯛ ꯑꯩꯈꯣꯏ ꯀꯣꯂꯦꯖꯁꯤꯗ ꯑꯃꯨꯛ ꯇꯝꯃꯛꯑ ꯃꯥꯜꯂꯦ ꯇꯧꯔꯤꯁꯦ ꯃꯥ ꯇꯣꯛꯈ꯭ꯔꯦ ꯑꯗꯨꯅ ꯑꯩꯗꯤ ꯍꯔꯥꯎꯔꯦ ꯑꯗꯨꯒ ꯃꯥ ꯑꯃꯨꯛ ꯇꯝꯃꯦ ꯇꯧꯔꯤꯁꯦ ꯑꯩ ꯇꯜꯂꯦꯍꯦ ꯑꯩ ꯑꯣꯏꯅ ꯇꯣꯛꯑꯁꯤꯔ ꯈꯪꯗꯦ ꯀꯣꯂꯦꯖꯁꯤꯗꯒꯤ ꯀꯩꯅꯣ ꯏꯕꯦꯝꯃ ꯅꯪ ꯑꯃ ꯄꯉꯥꯡ ꯉꯥꯡꯉꯤ ꯃꯤ ꯇꯥꯈ꯭ꯔꯒ ꯀꯔꯤ ꯈꯟꯒꯗꯒꯦ ꯅꯪꯅ ꯉꯥꯡꯉꯤꯗꯨꯕꯣ ꯅꯪꯁꯦ ꯑꯃ ꯋꯥꯈꯜ ꯑꯃ ꯌꯥꯎꯗꯦꯍꯦ ꯅꯪ ꯑꯩꯗꯤꯅꯦ ꯃꯥ ꯍꯦꯛ ꯎꯕꯒꯅꯦ ꯄ꯭ꯔꯥꯟꯁꯦ ꯄꯨꯛ ꯍꯦꯛ ꯆꯥꯛꯑꯦꯕ ꯃꯥꯒꯤ ꯃꯁꯛꯁꯦ ꯎꯅꯤ ꯈꯟꯕꯗꯅ ꯑꯩ ꯀꯣꯂꯦꯖꯀꯗꯤ ꯂꯥꯛꯅꯤꯡꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯃꯁꯤꯁꯦ ꯀꯩꯗꯧꯕꯒꯤꯅꯣ ꯃꯥꯅ ꯑꯩꯈꯣꯏ ꯀꯣꯂꯦꯖꯇ ꯑꯃꯨꯛ ꯇꯝꯃꯛꯏꯁꯤꯕꯣ ꯀꯣꯛ ꯇꯣꯛꯈ꯭ꯔꯒꯦꯗ ꯍꯥꯏꯗꯤ ꯃꯥ ꯇꯣꯛꯑꯝꯕꯩ ꯈꯪꯉꯗꯤ ꯑꯩ ꯇꯣꯛꯑꯝꯒꯗꯕꯅꯤ ꯇꯧꯔꯤꯁꯦ ꯏꯕꯦꯝꯃ ꯅꯪꯅꯅꯦ ꯃꯥ ꯄꯥꯝꯖꯗ꯭ꯔꯁꯨꯅꯦ ꯃꯉꯣꯟꯗ ꯉꯥꯎꯕ ꯅꯨꯄꯤ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕꯅꯤ ꯑꯩꯈꯣꯏ ꯀꯣꯂꯦꯖꯁꯤꯗ ꯑꯗꯨꯕꯨ ꯃꯉꯣꯟꯗ ꯍꯦꯛ ꯍꯥꯏꯕ ꯉꯝꯗꯕꯒꯤ ꯇꯧꯔꯤꯕ ꯉꯥꯛꯇꯅꯤ ꯅꯪꯅ ꯃꯥ ꯄꯥꯝꯗꯦ ꯀꯥꯏꯅ ꯏꯁ ꯂꯣꯏꯔꯦ ꯏꯕꯦꯝꯃ ꯅꯪ ꯏꯁ ꯅꯪꯒꯤꯁꯤ ꯇꯣꯝꯕꯒ ꯀꯣꯏꯅꯔꯤ ꯀꯥꯏꯅ ꯃꯥ ꯀꯟꯈꯠꯂꯤꯔꯕ ꯅꯪꯅ ꯃꯥ ꯀꯟꯈꯠꯂꯤꯁꯤ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯃꯥ ꯍꯦꯛ ꯉꯥꯡꯕ ꯈꯨꯗꯤꯡꯒꯤ ꯅꯪꯅ ꯍꯦꯛꯇ ꯀꯟꯈꯠꯂꯛꯀꯅꯦꯕ ꯏꯕꯦꯝꯃ ꯅꯪꯁꯨ ꯃꯥꯒꯤ ꯃꯤꯆꯪꯗꯒ ꯂꯩꯔꯦ ꯇꯧꯔꯤꯁꯦ ꯑꯩꯒꯤ ꯃꯤꯆꯪꯗꯒ ꯂꯩꯇꯉꯥꯏ ꯍꯣ ꯏꯕꯦꯝꯃ ꯑꯆꯨꯝꯕ ꯍꯥꯏꯕꯩ ꯋꯥꯅꯤꯅꯦ ꯃꯤꯒꯤ ꯃꯆꯥꯁꯤꯗꯤꯅꯦ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯈ꯭ꯔꯕ ꯍꯌꯦꯡꯋꯥꯏꯅꯦ ꯑꯆꯧꯕ ꯃꯤ ꯑꯃ ꯑꯣꯏꯅꯦꯅ ꯃꯤꯗꯤ ꯂꯤꯡꯅ ꯂꯩꯔꯤꯕꯅꯤ ꯑꯗꯨꯅꯅꯦ ꯃꯤꯅꯅꯦ ꯃꯉꯣꯟꯗꯅꯦ ꯄ꯭ꯔꯣꯄꯣꯁ ꯇꯧꯕ ꯉꯝꯗꯗꯅ ꯀꯌꯥ ꯑꯃ ꯂꯩꯔꯤꯕ ꯑꯗꯨ ꯍꯥꯏꯕꯤꯕꯩ ꯋꯥꯅꯤ ꯊꯥꯖꯗ꯭ꯔ ꯇꯣꯛꯎ ꯀꯩꯅꯣ ꯅꯪꯅ ꯄꯥꯝꯗ꯭ꯔꯒ ꯄꯥꯝꯗ꯭ꯔꯦꯗꯅ ꯑꯃ ꯑꯩꯅ ꯍꯟꯗꯛ ꯁꯨꯇꯤ ꯊꯣꯛꯂꯛꯄꯗꯗꯤ ꯌꯨꯝꯁꯦ ꯈꯔ ꯁꯦꯝꯖꯤꯜꯂꯒꯦ ꯈꯜꯂꯦ ꯑꯩꯁꯨ ꯔꯣꯜ ꯑꯝꯇ ꯊꯥꯒꯦꯅ ꯈꯟꯕꯅꯤ ꯌꯨꯝ ꯀꯩꯀꯥꯁꯦ ꯈꯔ ꯁꯦꯝꯖꯤꯟꯗ꯭ꯔꯗꯤ ꯅꯆꯥꯅꯨꯄꯤꯁꯨ ꯅꯣꯡꯃ ꯅꯣꯡꯃꯩ ꯁꯨꯝ ꯂꯩꯁꯥꯕꯤ ꯐꯥꯖꯤꯜꯂꯛꯑꯕꯅꯤꯅ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯕ ꯃꯇꯝꯁꯨ ꯌꯧꯔꯛꯑꯅꯤ ꯀꯔꯤꯅꯣ ꯃꯈꯣꯏ ꯄꯥꯕꯨꯡ ꯑꯁꯨꯛ ꯌꯥꯝꯅ ꯐꯔꯤꯕ ꯌꯨꯝꯁꯤꯕꯨ ꯀꯩꯗꯧꯕꯩ ꯁꯤꯗꯣꯛꯇꯣꯏꯅꯣ ꯀꯩꯗꯧꯕꯩ ꯑꯇꯣꯞꯄ ꯑꯃꯨꯛ ꯁꯥꯗꯣꯏꯅꯣꯕ ꯑꯔꯦꯝꯕꯗ ꯄꯩꯁꯥ ꯃꯥꯡꯍꯟꯒꯨꯝꯁꯤ ꯃꯈꯣꯏ ꯄꯥꯕꯨꯡ ꯑꯃ ꯅꯪꯕꯨ ꯍꯧꯖꯤꯛ ꯃꯇꯝꯗꯗꯤ ꯅꯨꯄꯥ ꯃꯌꯨꯝꯅ ꯄꯥꯝꯃꯤꯁꯦ ꯅꯨꯄꯤ ꯃꯌꯨꯝꯗꯣ ꯌꯨꯝ ꯀꯩ ꯀꯃꯥꯏ ꯇꯧꯔꯤꯒꯦꯒꯗꯣ ꯍꯧꯖꯤꯛ ꯃꯇꯝꯗꯤ ꯌꯦꯡꯅꯕ ꯆꯠꯅꯔꯕꯅꯤꯅꯦ ꯅꯨꯄꯤ ꯃꯌꯨꯝ ꯈꯛꯇꯅ ꯅꯨꯄꯥ ꯃꯌꯨꯝ ꯌꯦꯡꯗ꯭ꯔꯕꯅꯦ ꯍꯧꯖꯤꯛꯇꯤ ꯅꯨꯄꯥ ꯃꯌꯨꯝꯅꯁꯨ ꯅꯨꯄꯤ ꯃꯌꯨꯝ ꯌꯦꯡꯅꯔꯕꯅꯤꯅꯦ ꯅꯪꯕꯣ ꯑꯩꯈꯣꯏꯒꯤ ꯏꯖꯠ ꯇꯥꯕ ꯌꯥꯕ ꯅꯠꯇꯦꯅꯦ ꯌꯨꯝ ꯀꯩꯒꯥꯁꯦ ꯈꯔ ꯅꯥꯜꯍꯟꯕ ꯌꯥꯄꯣꯠꯇꯦꯅꯦ ꯅꯆꯥꯅꯨꯄꯤꯁꯦ ꯂꯩꯁꯥꯕꯤ ꯐꯔꯛꯑꯕꯅꯦ ꯑꯃꯕꯨ ꯑꯣꯏꯔꯦ ꯈꯔ ꯇꯞꯅ ꯁꯦꯝꯃꯒ ꯂꯣꯏꯔꯦ ꯍꯧꯖꯤꯛꯄꯨ ꯀꯥꯏꯗꯩ ꯄꯩꯁꯥꯅ ꯁꯦꯝꯗꯣꯏꯅꯣꯕ खर तमना दुम सेम लोरे नचानुपी हजि लुहोंगदबदि नथेदना आइसो हजिमकि हाइबदि नथेदना ममा नंबो हो युम कई साबै वागदम त तोखो नचानुपी जमता वारकना बा नसिनगो नचानुपी जे हजु फलक्ति जे उरेदना कॉलेज मतम रिफो क्राइदनो मा चलिसे मखोय पाबुंग नेगोंदा फोन दा पांगा ngamगदो यंगो मखोय पाबुंग लेकांदा खंगेदना मागी थोकपम तौगनी
ꯍꯧꯖꯤꯛ ꯍꯜꯂꯛꯇꯦꯕꯁꯦ ꯃꯈꯣꯏ ꯄꯥꯕꯨꯡ ꯂꯩꯉꯩꯗꯅꯦ ꯈꯔ ꯋꯥꯔꯛꯄꯤꯔꯝꯃꯨ ꯑꯋꯣꯏꯅꯤ ꯃꯁꯤ ꯑꯉꯥꯡꯁꯦ ꯈꯤꯛ ꯍꯦꯟꯃꯜꯂꯕꯅꯤ ꯑꯩꯅ ꯌꯨꯝꯁꯤꯗ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯀꯨꯁꯤꯔꯥꯁꯤ ꯇꯧꯕꯁꯦ ꯑꯩ ꯌꯥꯝ ꯄꯦꯟꯗꯦꯗ ꯃꯁꯤ ꯑꯉꯥꯡꯁꯤ ꯀꯗꯥꯏꯗꯅꯣꯝ ꯊꯝꯈ꯭ꯔꯁꯤꯔ ꯈꯪꯗꯦ ꯃꯁꯤ ꯁꯤꯗꯒ ꯂꯥꯏꯔꯤꯛ ꯇꯝꯍꯜꯂꯒꯨꯝꯁꯤꯔ ꯈꯪꯗꯦꯕ ꯃꯥ ꯍꯣ ꯃꯅꯤꯄꯨꯔꯁꯤꯗ ꯂꯩꯔꯒꯅꯦ ꯋꯥꯔꯛꯄ ꯉꯝꯗ꯭ꯔꯤꯉꯩꯁꯤꯗꯅꯦ ꯃꯄꯥꯟꯂꯣꯝꯗ ꯃꯊꯟꯇ ꯊꯥꯗꯣꯛꯑꯀꯥꯟꯗ ꯀꯔꯝꯅ ꯋꯥꯔꯛꯇꯣꯏꯅꯣꯕ ꯑꯗꯨꯅ ꯍꯦꯟꯅ ꯉꯥꯎꯁꯟꯅꯅꯕꯅꯤ ꯍꯧꯖꯤꯛ ꯍꯥꯏꯅꯔꯤ ꯃꯌꯥꯝꯁꯤ ꯗꯦꯜꯂꯤꯗ ꯂꯥꯏꯔꯤꯛ ꯇꯝꯃꯒ ꯑꯗꯨ ꯇꯧꯔꯦ ꯉꯥꯡꯅꯔꯤ ꯃꯌꯥꯝꯁꯤ ꯃꯈꯣꯏ ꯄꯥꯕꯨꯡ ꯇꯥꯕꯤꯗꯕ꯭ꯔꯣ ꯃꯊꯟꯇ ꯀꯥꯎ ꯊꯥꯔꯒꯗꯤ ꯑꯃꯨꯛ ꯍꯦꯟꯅ ꯐꯠꯂꯔꯣꯏ ꯃꯈꯣꯏ ꯄꯥꯕꯨꯡ ꯇꯨ ꯅꯆꯥꯅꯨꯄꯤꯅꯦ ꯁꯛ ꯐꯖꯕꯤꯁꯤ ꯂꯥꯛꯑꯦ ꯇꯨ ꯑꯩꯈꯣꯏꯅ ꯉꯥꯡꯕ ꯁꯛꯄꯒꯗꯤꯅꯦ ꯃꯅꯥ ꯃꯁꯤꯡꯗ ꯒꯥꯄꯤ ꯐꯠꯇꯦ ꯃꯈꯩ ꯄꯥꯕꯨꯡꯅꯅꯦ ꯌꯨꯝꯁꯤꯗ ꯂꯩꯕꯤꯔꯤꯉꯩꯗꯅꯦ ꯈꯔ ꯋꯥꯔꯛꯄꯤꯔꯝꯃꯨ ꯀꯤꯅꯦ ꯏꯃꯥꯅ ꯉꯥꯡꯉꯤꯗꯨꯕꯣ ꯑꯩꯈꯣꯏ ꯃꯥꯅꯅꯦ ꯄꯥꯕꯨꯡꯗ ꯑꯃꯨꯛ ꯄꯪꯏꯟ ꯏꯟꯖꯜꯂꯦ ꯇꯧꯔꯤꯁꯦ ꯄꯥꯕꯨꯡ ꯏꯃꯥꯅ ꯉꯥꯡꯉꯤꯁꯦ ꯊꯥꯖꯔꯨꯅꯨꯀꯣ ꯑꯣꯏꯗ ꯄꯥꯗꯕ ꯉꯥꯛꯇꯅꯤ ꯃꯥꯅ ꯉꯥꯡꯉꯤꯁꯦ ꯅꯆꯥꯗꯤ ꯄꯥꯕꯨꯡꯅ ꯍꯦꯟꯅ ꯈꯪꯉꯤꯗꯨꯅꯤ ꯅꯆꯥ ꯉꯥꯎꯁꯟꯅꯗꯦꯀꯣ ꯄꯥꯕꯨꯡ ꯍꯣꯏꯗ ꯏꯆꯥꯒꯤ ꯃꯒꯨꯟꯗꯤ ꯄꯥꯕꯨꯡ ꯂꯣꯏ ꯈꯪꯉꯤꯗ ꯑꯗꯣ ꯁꯤꯗ ꯐꯝꯃꯨ ꯂꯥꯎ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯁꯤ ꯂꯥꯎ ꯄꯥꯕꯨꯡꯒ ꯑꯩꯈꯣꯏꯗꯤ ꯌꯥꯎꯖꯔꯔꯣꯏꯌꯦ ꯅꯈꯣꯏ ꯅꯄꯥꯝꯆꯥꯅꯅꯦ ꯐꯅꯤ ꯈꯟꯕꯗꯨ ꯑꯗꯨꯝ ꯇꯧꯔꯣ ꯅꯈꯣꯏ ꯅꯄꯥꯝꯆꯥ ꯁꯥꯟꯅꯖꯍꯧꯔꯣ ꯋꯥꯔꯤꯒꯥꯗꯣ ꯏꯕꯦꯝꯃ ꯅꯪ ꯅꯃꯥꯅ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯅꯪꯅ ꯇꯧꯔꯤꯕ ꯅꯦꯆꯔꯁꯦ ꯄꯥꯕꯨꯡꯗꯤ ꯌꯥꯝ ꯄꯥꯝꯗꯦꯀꯣ ꯑꯩꯅ ꯌꯨꯝꯁꯤꯗ ꯁꯨꯇꯤ ꯍꯦꯛ ꯊꯣꯛꯂꯛꯄꯗꯒꯤ ꯅꯪꯅ ꯀꯣꯂꯦꯖ ꯆꯠꯂꯤꯃꯦꯅ ꯆꯠꯂꯤꯗꯣ ꯀꯣꯂꯦꯖ ꯍꯜꯂꯛꯄꯩ ꯇꯥꯏꯃꯤꯡꯗ ꯁꯨꯡꯍꯟ ꯍꯜꯂꯛꯇ꯭ꯔꯤꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣꯕ ꯀꯗꯥꯏꯗ ꯆꯠꯂꯤꯅꯣꯕ ꯅꯪꯕꯣ ꯅꯪ ꯅꯨꯄꯤꯅꯦ ꯍꯥꯏꯕꯁꯤ ꯀꯥꯎꯔꯕ ꯅꯪꯕꯣ ꯂꯩꯀꯥꯏ ꯃꯌꯥꯝꯒꯤ ꯃꯤꯅꯣꯛ ꯃꯩꯁꯥꯗꯣ ꯄꯥꯕꯨꯡꯗꯗꯤ ꯂꯥꯡꯍꯟꯒꯅꯨꯀꯣ ꯅꯪ ꯄꯥꯕꯨꯡ ꯅꯆꯥ ꯉꯥꯎꯁꯟꯅꯗꯦ ꯀꯩꯗꯧꯔꯒꯦ ꯄꯥꯕꯨꯡꯅꯗꯤ ꯌꯥꯝ ꯂꯥꯟꯅ ꯈꯜꯂꯤꯗꯣ ꯀꯩꯒꯤꯅꯣꯕ ꯏꯃꯥꯟꯅꯕꯁꯤꯡꯒꯅꯦ ꯀꯣꯂꯦꯖ ꯁꯨꯇꯤ ꯊꯥꯕꯗꯨꯗ ꯀꯩ ꯀꯩꯅꯣ ꯈꯔ ꯆꯥꯁꯦꯅ ꯅꯨꯡꯇꯤꯒꯤ ꯈꯔ ꯁꯨꯝ ꯆꯥꯔꯛꯄꯗꯨꯗ ꯊꯦꯡꯗꯣꯛꯈꯤꯕꯅꯤ ꯀꯩꯗꯧꯔꯒꯦ ꯄꯥꯕꯨꯡ ꯅꯆꯥꯁꯨ ꯈꯪꯉꯤ ꯄꯥꯕꯨꯡꯅ ꯅꯆꯥꯒꯤꯗꯃꯛꯇ ꯑꯗꯨꯝ ꯋꯥꯖꯩ ꯍꯥꯏꯕꯗꯣ ꯑꯁꯤꯗꯕꯨ ꯀꯩꯗꯧꯕꯒꯤ ꯄꯥꯕꯨꯡ ꯑꯩꯅ ꯀꯩꯗꯧꯕꯩ ꯉꯥꯎꯁꯟꯅꯗꯣꯏꯅꯣꯕ ꯏꯕꯦꯝꯃ ꯅꯪꯒꯤ ꯀꯣꯂꯦꯖꯀꯤ ꯑꯆꯥꯄꯣꯠ ꯆꯥꯕꯗꯨꯕꯨ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯆꯥꯕ꯭ꯔꯣ ꯅꯪꯗꯤ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯊꯦꯡꯅ ꯍꯜꯂꯛꯏꯗꯣ ꯀꯩꯒꯤꯅꯣꯕ ꯑꯩꯅ ꯁꯤꯗ ꯂꯩꯔꯛꯏꯕꯁꯤ ꯊꯥꯈꯥꯏꯗꯤ ꯐꯥꯖꯤꯜꯂꯛꯑꯕꯅꯤ ꯅꯪꯅ ꯑꯩꯅ ꯂꯩꯕꯁꯤꯗ ꯅꯪꯅ ꯆꯥꯡ 나ꯏꯅ ꯁꯨꯅ ꯍꯜꯂꯛꯇꯦ ꯅꯣꯏꯒꯤ ꯑꯆꯥꯄꯣꯠ ꯆꯥꯕꯗꯨꯕꯨ ꯅꯨꯡꯇꯤ ꯈꯨꯗꯤꯡꯒꯤ ꯆꯥꯕ꯭ꯔꯣ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯄꯥꯕꯨꯡ ꯅꯆꯥ ꯍꯌꯦꯡꯒꯤ ꯇꯧꯖꯔꯔꯣꯏꯕ ꯅꯆꯥ ꯍꯌꯦꯡꯒꯤ ꯑꯆꯥꯄꯣꯠꯀ ꯆꯥꯕ ꯑꯝꯇ ꯌꯥꯎꯖꯔꯔꯣꯏ ꯄꯥꯕꯨꯡꯅ ꯍꯥꯏꯕ ꯂꯣꯏ ꯏꯜꯂꯗꯕꯅꯦ ꯄꯥꯕꯨꯡ ꯌꯥꯔꯦ ꯁꯤ ꯇꯣꯛꯑꯁꯤ ꯁꯤ ꯋꯥꯁꯤ ꯑꯗꯨꯅꯤꯗꯅ ꯏꯆꯥꯗꯤ ꯑꯗꯨꯃꯥꯏꯅ ꯒ꯭ꯌꯥꯟ ꯇꯧ ꯍꯥꯏꯗꯕꯅꯤꯅꯦ ꯅꯪꯅ ꯁꯦꯠꯅꯤꯡꯕꯗ ꯁꯦꯠ ꯆꯥꯅꯤꯡꯕꯗ ꯆꯥ ꯇꯧꯕꯗ ꯀꯅꯥꯅ ꯅꯉꯣꯟꯗ ꯉꯥꯡꯕ ꯆꯩꯕ ꯌꯥꯎꯕꯒꯦ ꯅꯪꯅꯗ ꯒ꯭ꯌꯥꯟ ꯇꯧ ꯍꯥꯏꯗꯕꯅꯤꯅꯦ ꯅꯨꯄꯤ ꯍꯥꯏꯕꯁꯤꯗꯤ ꯈꯨꯡꯈꯥ ꯑꯝꯇ ꯁꯣꯏꯕ ꯌꯥꯄꯣꯠꯇꯦꯅꯦ ꯏꯕꯦꯝꯃ ꯅꯪꯕꯣ ꯅꯃꯥꯁꯨ ꯅꯪꯒꯤꯗꯃꯛꯇ ꯈꯟꯕꯗ ꯌꯥꯝ ꯋꯥꯖꯔꯕꯅꯤ ꯑꯗꯨꯅꯅꯤ ꯅꯃꯥꯅ ꯍꯥꯏꯔꯤꯁꯤꯡꯗꯣ ꯅꯃꯥꯅ ꯍꯥꯏꯕꯗ ꯅꯪ ꯁꯥꯎꯒꯅꯨꯀꯣ ꯏꯕꯨꯡꯉꯣ ꯅꯈꯣꯏꯒꯤ ꯃꯔꯨꯞ ꯇꯣꯝꯕꯗꯨꯕꯨ ꯍꯟꯇꯛ ꯃꯔꯛꯁꯤꯕꯨ ꯏꯂꯥꯛꯇ ꯂꯥꯛꯇ꯭ꯔꯤꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣꯕ ꯅꯪꯒ ꯈꯠꯅ ꯆꯩꯅꯕꯒ ꯌꯥꯎꯈꯤꯕ꯭ꯔꯣ ꯏꯃꯥ ꯀꯔꯤꯅꯣ ꯍꯥꯏꯁꯤꯕꯣ ꯃꯔꯨꯞ ꯇꯣꯝꯕꯒ ꯑꯩꯒꯕꯨ ꯀꯔꯝ ꯀꯥꯟꯗ ꯈꯟꯅꯕ ꯌꯥꯎꯈꯤꯒꯦ ꯃꯥꯒ ꯑꯩꯒꯗꯤ ꯀꯩꯗꯧꯕꯩ ꯈꯟꯅꯗꯣꯏꯅꯣ ꯃꯥ ꯃꯈꯣꯏ ꯄꯥꯕꯨꯡꯒ ꯊꯕꯛ ꯈꯔ ꯆꯠꯀꯗꯧꯕ ꯂꯩ ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯊꯕꯛ ꯈꯔ ꯆꯤꯟ ꯇꯧꯔꯝꯒꯅꯤ ꯑꯣ ꯑꯗꯨꯕꯨꯗꯤ ꯐꯩꯌꯦ ꯏꯃꯥꯗꯤ ꯅꯪꯒ ꯈꯠꯅ ꯆꯩꯅꯕꯒ ꯌꯥꯎꯈ꯭ꯔꯕ ꯍꯥꯏꯅ ꯈꯜꯂꯨꯕ ꯃꯥꯅ ꯍꯟꯇꯛ ꯃꯔꯛꯀ ꯂꯥꯛꯇꯕꯁꯤꯗ ꯏꯃꯥ ꯏꯆꯥꯗ ꯃꯈꯣꯏꯒꯤ ꯂꯃꯟꯗꯤ ꯃꯌꯥꯝ ꯇꯣꯜꯂꯤꯕꯅꯤ ꯏꯃꯥ ꯏꯆꯥꯅꯕꯨ ꯀꯔꯝ ꯀꯥꯟꯗ ꯁꯤꯡꯕ ꯉꯝꯗꯣꯏꯅꯣ ꯑꯗꯨꯅꯅꯦ ꯃꯈꯣꯏꯅ ꯇꯧꯕꯤꯔꯤꯕꯁꯤꯡꯁꯦ ꯏꯃꯥ ꯏꯆꯥꯅ ꯈꯔ ꯀꯥꯎꯕ ꯌꯥꯗꯦꯀꯣ ꯃꯈꯣꯏꯒꯤ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯅꯕ ꯊꯕꯛ ꯇꯧꯕ ꯌꯥꯗꯦ ꯏꯕꯨꯡꯉꯣ ꯐꯔꯦꯁꯦ ꯏꯃꯥ ꯑꯗꯣ ꯆꯥꯛ ꯊꯣꯡꯅꯕ ꯇꯧꯕꯤꯔꯨꯔꯣ ꯑꯩꯁꯨ ꯆꯥꯛ ꯏꯁꯤꯡꯒ ꯇꯣꯛꯑꯀꯥꯟꯗ ꯃꯔꯨꯞ ꯇꯣꯝꯕ ꯍꯣꯏꯗ ꯆꯠꯂꯨꯈꯤꯒꯦ ꯏꯃꯥ ꯏꯕꯨꯡꯉꯣ ꯕꯤꯀꯤ ꯅꯪ ꯂꯥꯛꯂꯤꯕ꯭ꯔꯥ ꯅꯪꯒꯤ ꯃꯔꯨꯞꯁꯨ ꯃꯥꯏ ꯀꯥꯗ ꯂꯩꯕꯅꯤ ꯆꯪꯉꯣ ꯍꯣꯏ ꯄꯥꯕꯨꯡ ꯑꯩꯁꯨ ꯂꯥꯛꯇꯕ ꯀꯨꯏꯔꯦ ꯍꯥꯏꯗꯨꯅ ꯉꯁꯤꯗꯤ ꯑꯝꯇ ꯀꯣꯏꯊꯣꯛꯎꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯏꯕꯅꯦ ꯄꯥꯕꯨꯡ ꯑꯗꯨꯗꯤ ꯄꯥꯕꯨꯡ ꯑꯩ ꯆꯪꯉꯨꯈꯤꯒꯦꯀꯣ ꯍꯣꯏ ꯆꯪꯊꯣꯛꯎꯔꯣ ꯅꯪꯒꯤ ꯃꯔꯨꯞꯇꯨꯁꯨ ꯃꯥꯏ ꯀꯥꯗ ꯎꯪꯗꯅ ꯑꯗꯨꯝ ꯂꯩꯔꯕꯅꯤ ꯀꯩꯗꯧꯔꯒꯦꯅ ꯅꯪ ꯑꯝꯇ ꯍꯪꯉꯝꯃꯨ ꯏꯕꯨꯡꯉꯣ ꯚꯥꯏ ꯀꯩꯗꯧꯔꯒꯦ ꯅꯪ ꯍꯟꯇꯛ ꯃꯔꯛ ꯎꯪꯉꯒ ꯑꯗꯨꯝ ꯂꯩ ꯍꯥꯏꯁꯤꯕꯣ ꯅꯉꯣꯟꯗꯅ ꯀꯅꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏꯕ ꯑꯗꯨꯅ ꯅꯪꯅ ꯀꯃꯥꯏꯅ ꯈꯪꯉꯤꯅꯣꯕ ꯄꯥꯕꯨꯡꯅ ꯅꯪꯁꯦ ꯍꯟꯇꯛ ꯃꯔꯛꯇꯤ ꯀꯥꯗ ꯁꯨꯝ ꯎꯪꯗꯨꯅ ꯂꯩ ꯑꯗꯣ ꯀꯃꯥꯏ ꯇꯧꯔꯤꯅꯣꯅ ꯑꯝꯇ ꯍꯪꯉꯣꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯄꯅꯤꯗ ꯑꯗꯣ ꯀꯩ ꯃꯔꯝꯒꯤꯅꯣꯕ ꯅꯪꯅ ꯎꯪꯉꯤꯗꯣ ꯀꯩꯁꯨ ꯇꯧꯗꯦꯗ ꯚꯥꯏ ꯍꯟꯇꯛ ꯃꯔꯛꯁꯦ ꯊꯥꯗꯣꯏꯒ ꯑꯩꯒ ꯈꯔ ꯁꯥꯎꯅꯕ ꯑꯗꯨꯒꯤꯅꯤꯗ ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯚꯥꯏ ꯑꯗꯨ ꯌꯥꯝ ꯅꯨꯡꯁꯤꯅꯈ꯭ꯔꯕ ꯅꯈꯣꯏꯅꯤꯅ ꯀꯃꯥꯏꯅ ꯁꯥꯎꯅꯩꯅꯣꯕ ꯊꯥꯗꯣꯏꯅ ꯀꯩꯗꯧꯔꯛꯏꯅꯣꯕ ꯊꯥꯗꯣꯏꯗꯣ ꯌꯥꯝ ꯐꯕꯅꯤꯗ ꯚꯥꯏ ꯀꯩꯒꯤꯅꯣ ꯅꯈꯣꯏꯅꯤ ꯁꯥꯎꯅꯩꯁꯤꯕꯣ ꯃꯥꯅ ꯃꯅꯤ ꯍꯣꯏꯗ ꯆꯠꯀꯅꯤ ꯍꯥꯏꯕ ꯑꯗꯨꯗ ꯃꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯃꯕꯨꯡꯅꯤ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯑꯗꯨꯒ ꯆꯠꯃꯤꯟꯅꯒꯅꯤ ꯑꯗ ꯑꯩꯅ ꯑꯩꯒ ꯆꯠꯃꯤꯟꯅꯕꯗꯤ ꯀꯩ ꯀꯥꯏꯒꯦꯅ ꯍꯥꯏꯔꯨꯕ ꯑꯗ ꯃꯥꯅ ꯀꯃꯥꯏꯅ ꯆꯠꯃꯤꯟꯅꯗꯣꯏꯅꯣ ꯃꯣꯏ ꯃꯅꯤ ꯃꯃꯥꯡꯗ ꯐꯖꯗꯦ ꯑꯗꯨꯗ ꯑꯩꯅ ꯑꯗꯨꯗꯤ ꯐꯔꯦ ꯅꯪꯅ ꯑꯩꯒ ꯆꯠꯃꯤꯟꯅꯅꯤꯡꯗ꯭ꯔꯕꯅꯤꯅ ꯇꯣꯛꯅꯔꯁꯦꯅ ꯑꯩꯅ ꯍꯥꯏꯔꯨꯕ ꯑꯗꯨꯗꯒꯤ ꯃꯥꯅ ꯑꯩꯒꯤ ꯐꯣꯟ ꯑꯝꯇ ꯑꯣꯠꯈꯠꯂꯛꯈꯤꯗ꯭ꯔꯦ ꯐꯣꯟꯒ ꯑꯝꯇ パꯏꯈꯤꯗ꯭ꯔꯦꯕ ꯚꯥꯏ ꯃꯥ ꯑꯗ ꯑꯩ ꯈꯣꯏꯗꯧ ꯌꯥꯝ ꯁꯥꯎꯅꯤꯡꯉꯦ ꯚꯥꯏ ꯑꯩ ꯋꯥꯈꯜꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯗ ꯚꯥꯏ ꯅꯪꯅ ꯈꯪꯃꯟꯕꯁꯤꯅꯕ ꯃꯤꯒꯤ ꯂꯩꯀꯥꯏꯒꯤ ꯃꯕꯨꯡꯅꯦꯗꯤ ꯃꯕꯨꯡ ꯑꯣꯏꯔꯝꯃꯅꯤ ꯀꯩꯗꯧꯔꯒꯦ ꯃꯤꯒꯤ ꯃꯅꯦ ꯃꯌꯨꯝꯗꯨꯗ ꯅꯪꯅ ꯀꯃꯥꯏꯅ ꯆꯪꯗꯣꯏꯅꯣꯕ ꯃꯤꯒꯤ ꯑꯍꯜ ꯂꯃꯟ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯔꯤ ꯑꯗꯨꯒ ꯅꯪꯅ ꯀꯃꯥꯏꯅ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯠꯇꯣꯏꯅꯣꯕ ꯚꯥꯏ ꯅꯪꯅ ꯍꯦꯛ ꯇꯧꯊꯣꯛꯄ ꯊꯕꯛꯁꯦ ꯑꯃ ꯚꯥꯏ ꯏꯀꯥꯏ ꯈꯪꯗ ꯇꯧꯒꯅꯨꯀꯣ ꯅꯪ ꯐꯔꯁꯦꯗꯣ ꯚꯥꯏ ꯅꯪꯅ ꯉꯁꯤ ꯂꯥꯛꯊꯣꯛꯇꯅ ꯂꯥꯛꯄꯁꯦ ꯆꯥꯛ ꯆꯥꯍꯟꯒꯣꯀꯣ ꯆꯥꯛꯀ ꯆꯥꯔ ꯆꯠꯀꯗꯧꯅꯤ ꯚꯥꯏ ꯑꯩꯗꯤ ꯆꯥꯛ ꯇꯣꯛꯑ ꯂꯥꯛꯑꯕꯅꯦ ꯍꯧꯖꯤꯛ ꯆꯥꯗ꯭ꯔꯤꯕꯣ ꯅꯣꯏꯕꯣ ꯀꯗꯥꯏꯗꯩ ꯆꯥꯛ ꯆꯥꯕꯅꯣꯗ ꯚꯥꯏ ꯕꯖꯥꯔꯒꯤꯗꯣ ꯑꯩꯅ ꯑꯣꯏꯗꯣꯔꯤꯕꯅꯤꯅꯦ ꯑꯗꯨꯅ ꯑꯩꯁꯨ ꯇꯟꯗꯅ ꯉꯁꯥꯏꯗꯩ ꯍꯤꯞꯄꯒ ꯂꯩꯔꯝꯃꯤꯕꯅꯤ
ꯆꯥꯛ ꯊꯣꯡꯕꯁꯦ ꯌꯥꯝ ꯇꯜꯂꯦꯕ ꯚꯥꯏ ꯏꯃꯥꯗꯤ ꯀꯥꯏ ꯆꯠꯈꯤꯒꯦ ꯏꯃꯥꯁꯨ ꯂꯩꯕ ꯎꯗꯦꯅꯦ ꯏꯃꯥꯗꯣ ꯑꯩꯈꯣꯏ ꯕꯣꯕꯣꯛꯇꯣ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯗꯨꯅ ꯃꯌꯨꯝꯗ ꯆꯠꯈꯤꯕꯅꯦ ꯃꯥ ꯉꯁꯤꯁꯨ ꯍꯜꯂꯣꯏ ꯍꯥꯏꯕꯅꯤ ꯍꯌꯦꯡ ꯍꯜꯂꯛꯀꯅꯤ ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯑꯩ ꯃꯊꯥ ꯌꯥꯝ ꯁꯥꯏꯗ ꯚꯥꯏ ꯆꯥꯛ ꯊꯣꯡꯒꯅꯤ ꯈꯟꯕꯗ ꯄꯥꯕꯨꯡꯅꯦꯅ ꯇꯧꯔꯤꯁꯤꯅ ꯆꯥꯛ ꯊꯣꯡꯕꯁꯨ ꯁꯨꯡꯌꯥ ꯌꯥꯗꯦ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯒꯤꯒꯤ ꯅꯝꯁꯤꯜꯂꯛꯀꯅꯦꯕ ꯆꯥꯛꯀ ꯊꯣꯡꯉꯒ ꯇꯟꯕꯅꯦ ꯑꯩꯅ ꯀꯣꯛ ꯁꯥꯎꯅꯤꯡꯗꯅꯀꯣ ꯊꯥꯗꯣꯏꯗꯣ ꯇꯣꯛ ꯄꯨꯁꯜꯂꯛꯀꯅꯤ ꯚꯥꯏ ꯑꯗꯨꯒꯤ ꯃꯇꯝꯒ ꯅꯠꯇꯦꯀꯣ ꯅꯪ ꯂꯥꯏꯔꯤꯛ ꯇꯝꯒꯗꯧ ꯌꯥꯝ ꯋꯥꯠꯂꯤ ꯄꯥꯕꯨꯡꯅ ꯈꯟꯖꯔꯤꯕ ꯑꯁꯥꯗꯣ ꯅꯪ ꯈꯪꯉꯨꯀꯣ ꯑꯩꯈꯣꯏ ꯑꯅꯤꯅ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃ ꯑꯣꯏꯕꯗꯨꯅꯤ ꯄꯥꯕꯨꯡꯅ ꯄꯥꯝꯃꯤꯕꯁꯦ ꯑꯩꯁꯨ ꯄꯥꯕꯨꯡꯒꯤ ꯅꯤꯡꯕꯗꯤ ꯊꯨꯡꯍꯟꯒꯦ ꯍꯥꯏꯅ ꯈꯜꯂꯤꯕꯅꯦ ꯚꯥꯏ ꯑꯗꯣ ꯑꯩꯁꯨ ꯆꯠꯂꯒꯦ ꯄꯨꯡꯁꯨ ꯌꯧꯈ꯭ꯔꯦꯕ ꯊꯦꯡꯈ꯭ꯔꯅꯦꯕ ꯚꯥꯏ ꯀꯣ ꯉꯥꯏꯈꯣ ꯀꯩꯗꯧꯔꯒꯦ ꯚꯥꯏ ꯂꯥꯛꯁꯨ ꯂꯥꯛꯇ ꯉꯥꯏꯔꯤ ꯑꯗꯨꯒ ꯆꯠꯂꯒꯦ ꯍꯥꯏꯁꯤꯕꯣ ꯄꯨꯡꯁꯨ 12 ꯇꯥꯗ ꯉꯥꯏꯔꯤ ꯄꯨꯡ ꯌꯥꯝ ꯉꯜꯂꯤ ꯀꯩꯗꯧꯔꯒꯦ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯕꯁꯦ ꯄꯨꯡ ꯌꯥꯝ ꯋꯥꯠꯂꯤꯍꯦ ꯀꯔꯤꯅꯣ ꯅꯪꯅ ꯃꯔꯣꯟ ꯐꯠ ꯆꯠꯅꯤꯡꯉꯤꯁꯤꯕꯣ ꯀꯩ ꯊꯕꯛ ꯂꯩꯍꯧꯒꯦ ꯅꯪ ꯌꯨꯝꯗ ꯏꯃꯥꯗꯣ ꯊꯕꯛ ꯑꯝꯇ ꯊꯣꯛꯎꯕꯅꯦ ꯍꯥꯏꯍꯧꯕꯅꯦ ꯑꯗꯨꯅꯅꯦ ꯌꯥꯗꯗꯣꯏꯅꯤ ꯀꯩꯗꯧꯔꯒꯦ ꯚꯥꯏ ꯌꯨꯝꯗꯁꯨ ꯁꯣ ꯄꯥꯟꯗꯕꯅꯤꯅ ꯌꯨꯝ ꯈꯛ ꯊꯝꯃꯝꯕꯗꯤ ꯌꯥꯗꯕꯅꯤꯅ ꯃꯈꯣꯏ ꯃꯁꯥ ꯁꯥꯡꯕ ꯃꯤ ꯌꯥꯝ ꯂꯩꯌꯦꯕ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗꯣ ꯑꯗꯨꯅ ꯌꯥꯗꯗꯣꯏꯅꯤ ꯀꯩꯗꯧꯔꯒꯦ ꯚꯥꯏ ꯅꯣꯡꯃ ꯐꯖꯅ ꯂꯥꯛꯑ ꯆꯥꯛ ꯏꯁꯤꯡꯒ ꯆꯥꯔꯒ ꯅꯨꯡꯉꯥꯏ ꯂꯩꯔ ꯂꯣꯏꯔꯦ ꯀꯩꯗꯧꯔꯒꯦ ꯐꯔꯦ ꯑꯗꯨꯗꯤ ꯚꯥꯏ ꯑꯩ ꯂꯩꯍꯧꯔꯒꯦ ꯅꯪ ꯆꯠꯈ꯭ꯔꯣꯀꯣ ꯑꯩ ꯉꯁꯤꯗꯤ ꯊꯤꯟꯇꯣꯛꯑꯔꯣꯏꯒꯦꯕ ꯍꯛꯆꯥꯡꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯚꯥꯏ ꯅꯪ ꯁꯥꯎꯒꯗꯦꯀꯣ ꯉꯁꯤ ꯏꯆꯥ ꯇꯣꯝꯕꯅ ꯂꯥꯛꯊꯣꯛꯇꯅ ꯂꯥꯛꯄꯁꯤꯗꯤ ꯀꯔꯤ ꯆꯥꯒꯅꯤ ꯏꯃꯥ ꯑꯩꯒꯤꯗꯤ ꯏꯃꯥꯅ ꯄꯤꯖꯅꯤꯡꯕꯗꯣ ꯑꯃ ꯍꯦꯛꯇ ꯌꯥꯏꯗ ꯁꯧꯒ꯭ꯔꯤꯕꯨ ꯊꯣꯡꯒꯦꯔꯥ ꯍꯋꯥꯏꯕꯨ ꯊꯣꯡꯒꯦꯔꯥ ꯏꯃꯥꯅ ꯑꯄꯥꯝꯕꯗꯨ ꯑꯗꯨꯝ ꯇꯧꯗ ꯑꯉꯥꯎꯕꯁꯤꯗꯤ ꯏꯃꯥꯅ ꯐꯥꯒꯤ ꯇꯧꯕꯅꯤꯗ ꯑꯩꯗꯤ ꯅꯪꯅꯒ ꯃꯇꯝ ꯈꯔ ꯑꯩꯈꯣꯏ ꯌꯨꯝꯗꯒ ꯂꯥꯛꯇꯕꯗꯨꯗ ꯑꯩꯗꯤ ꯑꯩꯈꯣꯏ ꯏꯕꯨꯡꯉꯣꯒ ꯈꯟꯅꯗꯅꯒ ꯇꯧꯅꯔꯤꯕꯣꯏ ꯅꯤꯡꯉꯨꯔꯦ ꯑꯗ ꯏꯕꯨꯡꯉꯣꯅ ꯅꯪꯁꯦ ꯊꯕꯛ ꯈꯔ ꯆꯤꯟꯕꯒꯤ ꯂꯥꯛꯇꯕꯅꯤ ꯍꯥꯏꯕꯗꯨꯗ ꯈꯔ ꯐꯔꯤꯕꯅꯤ ꯑꯩꯗꯤꯅꯦ ꯅꯈꯣꯏ ꯑꯅꯤ ꯈꯟꯅꯕ ꯌꯥꯗꯦ ꯍꯥꯏꯁꯤꯅꯤꯀꯣ ꯅꯈꯣꯏꯅꯅꯦ ꯇꯧꯕꯤꯔꯤꯕꯁꯤꯡꯁꯦ ꯏꯃꯥ ꯏꯆꯥꯒꯤꯗꯤ ꯀꯔꯝ ꯀꯥꯟꯗꯕꯨ ꯁꯤꯡꯕ ꯉꯝꯗꯣꯏꯅꯣ ꯈꯪꯗꯦ ꯅꯈꯣꯏꯒꯤ ꯂꯃꯟꯁꯦ ꯏꯃꯥ ꯑꯗꯣ ꯑꯩꯈꯣꯏ ꯚꯥꯏ ꯕꯤꯀꯤꯗꯤ ꯀꯔꯣꯝ ꯂꯩꯈ꯭ꯔꯒꯦ ꯀꯥꯏ ꯂꯩꯈꯤꯅꯣꯕ ꯎꯁꯨ ꯎꯗꯦ ꯃꯥ ꯑꯩ ꯂꯥꯏꯔꯤꯛꯀꯥꯁꯦ ꯃꯥ ꯈꯪꯗꯕ ꯖꯥꯔꯕ ꯊꯣꯛꯁꯨ ꯊꯣꯛꯂꯛꯇꯦ ꯃꯥ ꯇꯧꯏꯕ ꯍꯣ ꯇꯥꯔꯝꯃꯣꯏ ꯏꯃꯥꯅꯅꯦ ꯆꯥ ꯊꯛꯎ ꯂꯥꯎ ꯒꯥꯏ ꯍꯥꯏꯕꯁꯦ ꯁꯥꯎꯔꯛꯇꯅꯒ ꯇꯧꯕꯅꯤ ꯑꯦꯛꯖꯥꯝ ꯀꯨꯏꯗ꯭ꯔꯦ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯑꯗꯨꯒꯤ ꯂꯥꯏꯔꯤꯛ ꯌꯥꯝ ꯀꯟꯅ ꯄꯥꯍꯧꯕꯅꯤ ꯆꯪꯉꯨꯔꯣ ꯅꯪ ꯂꯥꯛꯑꯦ ꯍꯥꯏꯔꯒꯗꯤ ꯃꯥ ꯊꯣꯛꯂꯛꯄꯁꯨ ꯌꯥꯏ ꯃꯤ ꯃꯆꯥ ꯂꯥꯏꯔꯤꯛ ꯐꯕꯒꯁꯦ ꯌꯥꯗꯦꯀꯣ ꯑꯩꯈꯣꯏ ꯂꯥꯛꯄꯒꯁꯦ ꯈꯪꯗꯕ ꯃꯈꯩ ꯂꯥꯏꯔꯤꯛ ꯄꯥꯗꯨꯅ ꯂꯩꯌꯦꯕ ꯑꯩꯈꯣꯏ ꯂꯥꯏꯔꯤꯛ ꯀꯥꯟꯅꯒ ꯊꯣꯛꯂꯛꯄꯤꯒ ꯇꯧꯗꯦꯕ ꯚꯥꯏ ꯂꯥꯏꯔꯤꯛ ꯄꯥꯕꯁꯤꯗ ꯇꯥꯍꯧꯗꯕꯅꯤ ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯑꯃꯨꯛ ꯕꯥꯛ ꯂꯥꯡ ꯈꯜꯂꯤꯗꯣ ꯀꯩꯒꯤꯅꯣꯕ ꯑꯦꯛꯖꯥꯝꯁꯨ ꯀꯨꯏꯁꯤꯜꯂꯛꯇ꯭ꯔꯦꯅ ꯂꯥꯏꯔꯤꯛ ꯈꯔ ꯑꯣꯏꯔꯝꯃꯅꯤ ꯀꯩꯗꯧꯔꯒꯦ ꯑꯗꯨꯗ ꯅꯪ ꯂꯥꯏꯔꯤꯛꯀꯥꯗꯣ ꯑꯝꯇ ꯇꯥꯍꯧꯗꯕ ꯍꯥꯏꯇꯥꯔꯦ ꯐꯔꯦ ꯑꯩ ꯆꯠꯂꯒꯦ ꯑꯗꯨꯗꯤ ꯑꯦꯛꯖꯥꯝ ꯀꯨꯏꯗ꯭ꯔꯕꯅꯤꯅ ꯂꯥꯏꯔꯤꯛꯇꯣ パꯗꯨꯅ ꯂꯩꯍꯧꯕ ꯊꯕꯛ ꯑꯃ ꯆꯧꯁꯦ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯑꯗꯣ ꯅꯪꯗꯤ ꯂꯥꯏꯔꯤꯛ ꯄꯥꯗꯨꯅ ꯂꯩꯔꯝꯃꯕꯅꯤꯅ ꯑꯩꯅ ꯐꯨꯗꯨꯅ ꯆꯠꯄꯁꯨ ꯅꯨꯡꯉꯥꯏꯇꯦ ꯂꯩꯍꯧꯔꯣ ꯑꯩ ꯆꯠꯂꯒꯦꯀꯣ ꯑꯗꯨꯗꯤ ꯚꯥꯏ ꯆꯠꯂꯨꯔꯒ ꯂꯣꯏꯔꯦ ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯑꯗꯨꯝ ꯀꯣꯏꯊꯛ ꯉꯥꯡ ꯂꯩꯗꯣ ꯀꯩꯒꯤꯅꯣꯕ ꯑꯩ ꯐꯤꯔꯣꯜ ꯑꯝꯇ ꯍꯣꯡꯗꯣꯛꯎꯒꯦ ꯅꯪ ꯉꯥꯛꯇ ꯐꯝꯗꯨꯅ ꯂꯩꯔꯝꯃꯨꯀꯣ ꯑꯩ ꯐꯠ ꯂꯥꯎꯅ ꯃꯥꯏ ꯃꯤꯠꯀ ꯇꯥꯊꯣꯛꯑꯒ ꯐꯤꯔꯣꯜ ꯍꯣꯡꯗꯣꯛꯑ ꯊꯣꯛꯂꯛꯑꯒꯦꯕ ꯍꯣꯏ ꯁꯠ ꯊꯣꯛꯂꯛꯑꯣ ꯑꯗꯣ ꯅꯪꯒꯤ ꯅꯨꯄꯤ ꯑꯉꯥꯡꯒꯤ ꯇꯥꯏꯞꯇ ꯀꯦꯗꯅ ꯅꯥꯟꯗꯅ ꯇꯧꯕꯗ ꯑꯃꯨꯛ ꯇꯧ ꯂꯩꯅꯤꯀꯣ ꯁꯠ ꯂꯣꯏꯁꯤꯜꯂꯣ ꯊꯦꯡꯈ꯭ꯔꯕꯅꯤ ꯄꯨꯡꯁꯦ ꯌꯧꯈ꯭ꯔꯕꯅꯦꯕ ꯔꯣꯀꯤ ꯅꯪꯅꯅꯦ ꯑꯩ ꯄꯨꯔꯤꯁꯤ ꯀꯥꯏꯗꯅꯣꯕ ꯀꯥꯏꯗꯅꯣ ꯅꯪ ꯆꯠꯂꯤꯁꯤꯕꯣ ꯑꯩꯅ ꯅꯪ ꯄꯨꯔꯤꯁꯤꯔꯣ ꯅꯌꯨꯝ ꯑꯁꯦꯡꯕꯗ ꯄꯨꯕꯤꯕꯅꯤ ꯀꯩꯅꯣ ꯀꯔꯤꯅꯣ ꯔꯣꯀꯤ ꯅꯪꯅ ꯍꯥꯏꯗꯨꯕꯣ ꯌꯨꯝ ꯑꯁꯦꯡꯕ ꯍꯥꯏꯁꯤꯕꯣ ꯅꯪꯅ ꯆꯨꯔꯝ ꯄꯥꯔꯝ ꯂꯣꯏꯗ ꯀꯔꯤꯅꯣꯕ ꯀꯗꯥꯏꯗꯅꯣꯕ ꯏꯕꯥꯅꯤ ꯆꯠꯂꯤꯁꯦ ꯑꯩꯅ ꯌꯨꯝ ꯑꯁꯦꯡꯕ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯌꯨꯝꯗꯅꯤ ꯀꯩꯅꯣꯅꯦ ꯅꯪꯕꯨ ꯑꯩꯅ ꯑꯩꯈꯣꯏ ꯃꯥꯒꯤ ꯃꯃꯧ ꯑꯣꯏꯅ ꯄꯨꯁꯜꯂꯒ ꯍꯥꯏꯗꯅ ꯑꯩꯈꯣই ꯌꯨꯝꯗ ꯄꯨꯔꯤꯕꯅꯤꯅꯦ ꯔꯣꯁꯅꯤ ꯑꯩꯅ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯕꯁꯦ ꯈꯟꯅꯗ ꯌꯥꯝꯅ ꯀꯨꯏꯔꯕꯅꯤ ꯑꯗꯨꯕꯨ ꯅꯪꯉꯣꯟꯗ ꯐꯣꯡꯗꯣꯛꯄ ꯍꯦꯛ ꯉꯝꯗꯕ ꯑꯗꯨꯅ ꯉꯁꯤꯗꯤ ꯇꯥꯟꯖꯥ ꯆꯥꯔꯤꯉꯩꯁꯤꯗ ꯑꯩꯈꯣꯏ ꯌꯨꯝꯗ ꯄꯨꯔꯒꯦ ꯍꯥꯏꯗꯅ ꯄꯨꯔꯤꯕꯅꯤ ꯅꯪ ꯑꯩꯕꯨꯗꯤ ꯋꯥꯔꯧꯒꯅꯨꯀꯣ ꯑꯩꯅ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯔꯨꯕꯒꯤꯅꯤꯀꯣ ꯅꯪ ꯀꯔꯟ ꯇꯨꯔꯟ ꯉꯥꯡꯅꯨꯀꯣ ꯅꯪ ꯑꯩꯅ ꯃꯔꯨꯞ ꯑꯃꯅꯦꯅ ꯈꯜꯂꯒ ꯏꯆꯝ ꯆꯝꯅ ꯑꯗꯨꯒ ꯅꯪꯅ ꯇꯧꯔꯛꯏꯕ ꯃꯑꯣꯡ ꯃꯇꯧꯁꯤ ꯀꯩꯅꯣꯕ ꯃꯃꯥ ꯌꯥꯝ ꯊꯨꯅ ꯀꯣ ꯌꯨꯝꯗ ꯌꯥꯝ ꯊꯨꯅ ꯊꯤꯜꯂꯨ ꯂꯥꯛꯏ ꯑꯩꯈꯣꯏ ꯄꯥꯕꯨꯡꯅꯅꯦ ꯈꯪꯈ꯭ꯔꯗꯤ ꯅꯪ ꯁꯥ ꯂꯥꯟ ꯁꯥꯖꯅꯤꯀꯣ ꯅꯪ ꯀꯔꯤꯅꯣ ꯅꯈꯣꯏ ꯄꯥꯕꯨꯡꯅ ꯁꯥ ꯂꯥꯟ ꯁꯥꯗꯣꯏꯕꯣ ꯅꯪꯅ ꯅꯁꯥꯅ ꯌꯥꯔꯦꯀꯣ ꯍꯥꯏꯔ ꯂꯣꯏꯔꯦ ꯅꯨꯄꯥꯅ ꯅꯨꯄꯤ ꯆꯦꯟꯕꯗꯨꯕꯨ ꯀꯩꯗꯧꯕꯩ ꯁꯥ ꯂꯥꯟ ꯁꯥꯗꯣꯏꯅꯣ ꯅꯪ ꯅꯁꯥꯅ ꯌꯥꯔꯦꯀꯣ ꯍꯥꯏꯔꯣ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯖꯣꯀꯤ ꯃꯃꯥ ꯌꯥꯝ ꯊꯨꯅ ꯀꯣ ꯑꯩꯅ ꯁꯥꯎꯔꯛꯑꯗꯤ ꯅꯪ ꯀꯌꯥ ꯅꯥꯇꯩ ꯆꯥꯔꯣꯏ ꯑꯩꯅ ꯃꯤꯌꯥꯝ ꯇꯥꯟꯅꯕ ꯂꯥꯛꯑꯗꯤ ꯅꯪ ꯃꯌꯥꯝ ꯃꯥꯡꯗ ꯅꯪ ꯐꯨꯗꯅ ꯁꯤꯖꯅꯤꯀꯣ ꯅꯪ ꯃꯐꯝ ꯑꯁꯤꯗ ꯅꯪꯕꯨ ꯀꯟꯕꯤꯅꯕ ꯀꯅꯥꯁꯨ ꯂꯩꯇꯦ ꯑꯗꯨꯒ ꯅꯪꯅ ꯂꯥꯎ ꯈꯣꯡꯗꯅ ꯇꯧꯔꯤꯗꯣ ꯀꯔꯤꯒꯤꯅꯣ ꯀꯩ ꯊꯕꯛꯅꯣꯕ ꯅꯪ ꯆꯠꯁꯦ ꯍꯥꯏꯁꯦ ꯀꯥꯏꯗꯅꯣꯕ ꯑꯩꯈꯣꯏ ꯌꯨꯝ ꯆꯠꯂꯤꯁꯤꯕꯣ ꯚꯥꯏ ꯀꯣꯏꯕ ꯆꯠꯄꯅꯤ ꯀꯩꯗꯧꯔꯒꯦ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯑꯩꯈꯣꯏꯁꯨ ꯀꯣꯏꯕ ꯆꯠꯄ ꯌꯥꯏ ꯀꯩꯗꯧꯔꯒꯦ ꯑꯩꯅ ꯅꯉꯣꯟꯗ ꯀꯣꯏꯕ ꯆꯠꯁꯦ ꯍꯥꯏꯔꯗꯤ ꯅꯪ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯊꯕꯛ ꯑꯝꯇ ꯍꯥꯏꯕꯅꯤ ꯀꯩꯗꯧꯔꯒꯦ ꯀꯣꯏꯕꯅꯤ ꯑꯩꯈꯣꯏꯅ ꯆꯠꯂꯤꯁꯦ ꯅꯪꯅ ꯍꯦꯛ ꯇꯧꯕ ꯊꯕꯛꯁꯦ ꯑꯃ ꯑꯦꯛꯖꯥꯝ ꯀꯨꯏꯁꯤꯜꯂꯛꯇ꯭ꯔꯀꯥꯟꯁꯤꯗ ꯀꯣꯏꯕ ꯆꯠꯄꯒꯥꯁꯦ ꯅꯪ ꯆꯪꯉꯤꯕꯅꯤ ꯇꯧꯔꯤꯁꯦ ꯅꯪꯕꯨ ꯑꯦꯛꯖꯥꯝꯒꯤ ꯀꯌꯥꯝ ꯍꯩꯔꯒꯦ ꯅꯪꯅ ꯇꯧꯔꯤꯗꯨꯕꯣ ꯀꯣꯏꯕ ꯂꯥꯡꯕꯒ ꯑꯃꯨꯛ ꯆꯠꯁꯦꯅ ꯆꯠꯂꯤꯕꯅꯤ ꯇꯧꯔꯤꯁꯦ ꯉꯁꯥꯏ ꯈꯪꯖꯔꯝꯃꯗꯤ ꯂꯥꯛꯆꯔꯝꯃꯣꯏꯗꯕꯅꯤ ꯑꯗꯨꯕꯨ ꯅꯪꯒꯤ ꯅꯑꯣꯡ ꯅꯇꯥꯗꯨꯗ ꯑꯃꯨꯛ ꯆꯠꯇ꯭ꯔꯒꯗꯤ ꯁꯥꯎꯒꯅꯤ ꯍꯥꯏꯗꯨꯅ ꯑꯩꯁꯨ ꯌꯥꯅꯤꯡꯗꯦ ꯂꯥꯛꯏꯕꯅꯤ ꯑꯗꯨ ꯑꯣꯏꯒꯅ ꯅꯪ ꯅꯌꯨꯝꯗ ꯊꯤꯜꯂꯨꯔꯣ ꯂꯥꯛꯑꯣ ꯅꯌꯨꯝ ꯊꯤꯜꯂꯒꯦ ꯂꯥꯛꯑꯣ ꯑꯃꯨꯛ ꯀꯅꯥ ꯂꯩꯒꯦ ꯑꯩꯕꯨ ꯑꯝꯇ ꯀꯟꯕꯤꯌꯨ ꯚꯥꯏ ꯅꯨꯄꯤ ꯈꯣꯟꯖꯦꯜ ꯅꯠꯇ꯭ꯔꯣ ꯇꯥꯏꯁꯦ ꯑꯁꯤ ꯒꯥꯔꯤꯁꯤꯗ ꯅꯨꯄꯤ ꯐꯥꯏ ꯃꯥꯜꯂꯦ ꯚꯥꯏ ꯑꯝꯇ ꯇꯥꯟꯅꯧꯁꯦ ꯏꯕꯥꯅꯤ ꯅꯨꯄꯤꯁꯦ ꯑꯝꯇ ꯀꯜꯍꯧꯁꯦꯕ ꯚꯥꯏ ꯔꯣꯀꯤ ꯍꯧꯖꯤꯛ ꯃꯇꯝꯗꯕꯨ ꯅꯨꯄꯤ ꯐꯥꯕ ꯆꯠꯅꯔꯤꯕꯣ
nang Rosni ka phada na ka tori siba ikai draba bai tamba kai di phab no akhoi bara moida nena santran taw bara ngone akhoi ni di isha isha yana ga nusinai ni keno ne adu bai bani koi basalo bani ke doroge tamba man haising do masin thi bang atani man ai bu phaduna mayum da pudu ke tawri bani keno Rosni na ngai do akhoi ni yana ga koi basalo bana tro nang ngang ba se ma mi mamang sita ikai draba Rocky nang su ang pani hajung matam da bu nupi phane ga phadi sibu masane ya da bu nupi bu karam na nang na pha loge khali bano ba mi su khanga sana bali jarang ngai ga roge bai biki ai na sing se asing wa tne akhoi ni nu sina ba phana di koi ra bane noi na khang da toy rang ngani mana sum ikai toy ne bai na sum phagi tong na bu da noi chatta bo chalo ai su ma ma ndu thela ma ge ba khang burang pe pa ngang no chalo di chalo tana mi ni ngam su do shi thoi da ba nangbu karam mi pano masane da bu bi bu pha la we khali sibo chakros ro na sak to yin de nang si da yang kuina pantha la ga di nang kana ti ja roi nang Rosni nang seng kun bi amani ko nang ga du sin na ban pa sin ta ba tinai hai na bu nu pa si ga bu na ga koi sa minari ne ba nang toi si isa pa sa ba pa sin tra ba di nang koi ba sa min ni ngai ni pa li ta bra ba na nang bu bai bi kina nang gi khonjela du tam dra ba di nang gi bu si kari rang wani nang khang bra ai su khali bani ma sing na ba yang koi ra bani adu bu ai am na swai kre ma bo ina thaja ru bi thoki ba thodong atni biki ai am na lan kre ai na no na ngang ki ba sing do nang ai bum ta nga piyo ai na no na ta ti ta wai na ngang ki ba sing do ai nga si di am na ninga mak tre ba nang ai bum ta nga piyo biki ai kem khan de da Rosni ado theng khane nang su ai thila mangala da na biki ibani se asum na china kana bai sun thaja di nang gi thawdo tu da gi ne ai na nang bu thamoi sing na nu si ba phau khra ba ne adu bu nang nai bu thamoi sing na nu si bu da u bu du na khang de da ai su thaja ru da ba ne nang nai bu nu si bi kana ha ba adu ai di ro ki de am thagale ba ne nang gi thawdo tu tholam dra ba di ibani sunu nu sinara ma roi adu bu ro ki se am thagale da ro ki na thawdo do tholam ba gi ibani nu sinare ba na tro khang de da ai se ta ma se nang se khanu khanu nu si ra ko dang na ta we ba nang de nu si ba